ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯥꯕꯂꯩ ꯑꯉꯥꯎꯕꯤꯒꯤ ꯂꯨꯍꯣꯡꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯕꯂꯩ ꯂꯤꯛꯂꯥꯏꯒꯤꯗ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯏ꯫ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗꯒꯤ ꯀꯧꯔꯛꯏ꯫ ꯂꯤꯛꯂꯥꯏ! ꯂꯤꯛꯂꯥꯏ! ꯂꯤꯛꯂꯥꯏ ꯏꯃꯨꯡꯗꯒꯤ ꯕꯥꯔꯇꯤꯟ ꯑꯃꯒ ꯊꯣꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯑꯌꯨꯛꯁꯤꯗ ꯀ꯭ꯋꯥꯛ ꯇꯧꯅ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤꯗ ꯂꯥꯛꯏꯁꯤꯅ? ꯊꯥꯕꯂꯩ ꯂꯤꯛꯂꯥꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯗꯨꯅ ꯂꯥꯛꯑꯣ ꯂꯧꯕꯨꯛꯇ ꯆꯠꯂꯨꯁꯤ꯫ ꯑꯦ ꯀꯩꯗꯧꯕ ꯂꯧꯕꯨꯛꯇꯗꯤ? ꯊꯥꯕꯂꯩ ꯃꯈꯨꯠꯇ ꯂꯥ ꯃꯆꯦꯠ ꯑꯃꯅ ꯈꯨꯝꯂꯤꯕ ꯇꯦꯡꯀꯣꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯇꯨ ꯁꯤ ꯄꯤꯔꯨꯁꯦ꯫ ꯀꯅꯥꯗ? ꯀꯔꯤꯒꯤ? ꯑꯁ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯤ꯫ ꯏꯃꯥꯅ ꯊꯤꯔꯝꯕ ꯇꯥꯔꯤꯕ꯫ ꯍꯣꯏ ꯍꯣꯏ ꯉꯥꯏꯈꯣ ꯆꯠꯂꯁꯨꯅꯦ ꯏꯁꯤꯡꯁꯤꯃꯇꯪ ꯁꯣꯛꯑꯝꯈꯤꯁꯦ꯫ ꯊꯥꯕꯂꯩ ꯕꯥꯔꯇꯤꯟꯗꯨ ꯃꯨꯟꯗꯨꯅ ꯊꯝꯈꯤ ꯑꯗꯨꯒ ꯌꯥꯔꯦ ꯀꯣꯟꯅ ꯍꯜꯂꯛꯑꯒ ꯁꯣꯛꯑꯣ ꯁꯣꯝꯗꯅ ꯃꯤꯍꯨꯟꯁꯦ ꯀꯣꯛꯇꯣꯟꯗ ꯍꯨꯜꯂꯦ꯫ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯨꯅ ꯊꯥꯕꯂꯩꯒꯤ ꯃꯇꯨꯡ ꯏꯜꯂꯛꯏ꯫ ꯂꯤꯛꯂꯥꯏ ꯊꯥꯕꯂꯩꯗ ꯌꯥꯝꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯑꯣꯏꯔꯤꯅꯤꯅꯦ꯫ ꯊꯥꯕꯂꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯠꯇ꯭ꯔꯗꯤ ꯃꯥꯏ ꯃꯅꯥꯛꯇ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯗꯣꯏꯕ? ꯈꯪꯉꯦꯕ ꯏꯕꯦꯝꯃ ꯅꯪꯅꯦ ꯂꯩꯅꯥ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦ ꯃꯤꯅ ꯀꯔꯤꯃꯇ ꯈꯟꯕꯤꯕꯁꯨ ꯅꯠꯇꯕ꯫ ꯍꯣꯏ ꯏꯕꯦꯝꯃ ꯍꯣꯏ ꯏꯕꯦꯝꯃ ꯑꯀꯟꯕ ꯏꯔꯩꯅ ꯀꯩꯗꯧꯅꯨꯡꯗ ꯄꯤꯛꯈ꯭ꯔꯕ ꯅꯨꯡ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯊꯨꯒꯥꯏꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯀꯩꯁꯨ ꯅꯠꯇꯕ ꯏꯁꯤꯡ ꯃꯔꯤꯛ ꯃꯔꯤꯛ ꯑꯗꯨꯅꯅꯦ ꯂꯦꯞꯇꯅ ꯁꯨꯝ ꯇꯥꯁꯤꯜꯂꯛꯂꯕꯗꯤ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎ ꯑꯗꯨꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯀꯥꯏꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯉꯥꯡꯕꯗꯤ ꯍꯩꯔꯦꯅꯦ ꯀꯗꯥꯏ ꯀꯗꯥꯏꯗꯒꯤꯕꯨ ꯇꯝꯂꯨꯕꯅꯣ ꯈꯪꯗꯦ꯫ ꯏꯕꯦꯝꯃ ꯃꯁꯤꯗꯤ ꯇꯝꯗꯨꯅ ꯂꯩꯕ ꯄꯣꯠ ꯅꯠꯇꯤꯌꯦ ꯃꯁꯥꯅ ꯃꯔꯣꯝꯗꯣꯝ ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯑꯗꯨꯗ ꯆꯦꯟꯊꯖꯔꯛꯄ ꯃꯗꯨꯗ ꯃꯊꯟꯇ ꯊꯣꯛꯆꯔꯛꯄꯅꯤ꯫ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯑꯀꯥꯟꯗ ꯈꯪꯂꯛꯑꯗꯕꯅꯤ꯫ ꯂꯤꯛꯂꯥꯏ ꯊꯥꯕꯂꯩꯒꯤ ꯂꯧꯁꯤꯟꯕ ꯋꯥꯔꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯗꯨꯅ ꯃꯅꯥꯀꯣꯡ ꯑꯗꯨꯝ ꯃꯦꯟꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯂꯦꯞꯄꯣ ꯌꯥꯔꯦ ꯋꯥꯔꯦ ꯇꯥꯕ ꯉꯝꯗ꯭ꯔꯦꯕ ꯅꯥꯀꯣꯡꯁꯦ ꯁꯦꯒꯥꯏꯒꯗꯧꯔꯦ ꯑꯗꯨꯋꯥꯏꯗ ꯑꯝꯇ ꯂꯦꯞꯍꯧꯔꯣ꯫ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯛꯏ ꯂꯝꯕꯤꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯑꯅꯤꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯂꯥꯎꯅ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯕꯤꯔꯦꯟ ꯆꯥꯎꯔꯕ ꯂꯧꯕꯨꯛ ꯑꯗꯨꯗ ꯃꯊꯟꯇ ꯂꯧꯔꯤꯌꯥ ꯀꯥꯆꯤꯟ ꯀꯟꯅ ꯌꯥꯜꯂꯤ ꯊꯥꯕꯂꯩ ꯈꯣꯏ ꯂꯥꯛꯂꯦ ꯍꯥꯏꯕꯒ ꯀꯔꯤꯃꯇ ꯈꯪꯗꯦ꯫ ꯂꯤꯛꯂꯥꯏꯅ ꯊꯥꯕꯂꯩꯗ ꯊꯕꯛꯀꯥꯗꯤ ꯐꯔꯤ ꯃꯄꯥꯝꯕꯣꯝ ꯑꯆꯧꯕꯁꯤꯒ ꯀꯌꯥꯗ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯅꯣꯕ ꯌꯦꯡꯉꯨꯅꯦꯁꯦ꯫ ꯊꯥꯕꯂꯩ ꯆꯥꯎꯊꯣꯛꯆꯅ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ꯫ ꯂꯤꯛꯂꯥꯏ ꯃꯆꯤꯟ ꯑꯗꯨ ꯄꯩꯊꯣꯛꯇꯨꯅ ꯋꯥ ꯑꯃꯇ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯊꯥꯕꯂꯩ ꯍꯥꯏꯔꯤꯕꯗꯨꯒ ꯇꯥꯗꯦ ꯃꯥꯅ ꯍꯥꯟꯅ ꯃꯥꯡ ꯊꯪꯗꯨꯅ ꯒꯝ ꯒꯝ ꯆꯠꯈꯤ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ꯫ ꯂꯤꯛꯂꯥꯏ ꯃꯇꯧ ꯑꯗꯨꯗ ꯍꯣ ꯏꯕꯦꯝꯃ ꯅꯪꯅꯤꯌꯦ ꯇꯞꯅ ꯆꯠꯂꯣ ꯂꯧꯔꯤꯗꯨꯗ ꯇꯨꯁꯤꯟꯗꯅ ꯌꯥꯃꯥꯡꯗꯣ ꯑꯃꯨꯛ ꯇꯦꯛꯆꯅꯤ꯫ ꯊꯥꯕꯂꯩꯅ ꯕꯤꯔꯦꯟꯕꯨ ꯀꯧꯔꯛꯏ꯫ ꯌꯥꯝꯕꯨꯡ ꯌꯥꯝꯕꯨꯡ! ꯕꯤꯔꯦꯟ ꯂꯩꯊꯣꯔꯛꯄꯗ ꯑꯅꯤ ꯑꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ ꯈꯨꯝꯗꯦ꯫ ꯑꯅꯤꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯊꯥꯕꯂꯩ ꯍꯔꯥꯎꯅ ꯇꯦꯡꯀꯣꯠ ꯑꯗꯨ ꯁꯠ ꯄꯤꯁꯤꯟꯗꯨꯅ ꯁꯦ ꯅꯪꯒꯤꯅꯦ ꯍꯥꯏꯅ ꯑꯩꯅ ꯍꯧꯔꯛꯄꯅꯤ ꯑꯩꯅ ꯄꯤꯖꯅꯤꯡꯗꯅ ꯄꯨꯔꯛꯏꯅꯤ꯫ ꯂꯤꯛꯂꯥꯏꯅ ꯑꯣꯏꯅ ꯌꯥꯝꯕꯨꯡ ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯅꯤꯀꯣ ꯑꯩꯒꯤ ꯁꯔꯨꯛꯀ ꯄꯨꯔꯛꯇꯕ ꯃꯈꯩ ꯌꯥꯝꯕꯨꯡꯒꯤꯅꯦꯅ ꯄꯨꯔꯛꯏꯅꯤ ꯌꯥꯝꯕꯨꯡ ꯆꯥꯁꯜꯂꯣ꯫ ꯕꯤꯔꯦꯟ ꯅꯣꯛꯇꯨꯅ ꯄꯨꯔꯛꯂꯤꯕꯁꯦ ꯏꯆꯟꯅ ꯆꯥꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯊꯥꯕꯂꯩ ꯄꯥꯈꯠꯅ ꯌꯥꯗꯦ ꯌꯥꯗꯦ ꯁꯤꯗꯤ ꯌꯥꯝꯕꯨꯡꯒꯤꯅꯦ ꯍꯥꯏꯅ ꯇꯝꯂꯛꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯁꯔꯨꯛ ꯅꯠꯇꯦ꯫ ꯂꯤꯛꯂꯥꯏ ꯆꯥꯒꯦ ꯍꯥꯏꯔꯁꯨ ꯌꯨꯝꯗ ꯂꯩꯍꯧꯔꯤ ꯑꯗꯨ ꯑꯣꯏꯅ ꯆꯥꯔꯣ ꯁꯤꯗꯤ ꯌꯥꯝꯕꯨꯡꯒꯤꯅꯤ ꯆꯥꯔꯨꯔꯅꯨ ꯅꯪ꯫ ꯍꯣꯏꯗ ꯍꯣꯏꯗ ꯆꯥꯕꯤꯔꯣꯏ ꯀꯩꯁꯨ ꯅꯇꯧ ꯌꯦꯡꯒꯦꯅ ꯇꯧꯕꯅꯤ꯫ ꯌꯥꯝꯕꯨꯡ ꯃꯕꯨꯛ ꯐꯥꯎꯗꯤ ꯁꯥꯊꯤꯅ ꯐꯕꯅꯤ ꯃꯥꯁꯨ꯫ ꯕꯤꯔꯦꯟꯅ ꯊꯥꯕꯂꯩꯗ ꯀꯩꯗꯧ ꯄꯨꯔꯛꯏꯅꯣ ꯏꯗꯣꯝꯆꯥ ꯍꯣꯏꯅ ꯎꯔꯒ ꯑꯃꯨꯛ ꯉꯥꯡꯅꯅꯕꯔꯣ? ꯑꯗꯨꯒꯤ ꯌꯥꯝꯕꯨꯡꯅ ꯊꯤꯕꯤꯌꯣ ꯍꯥꯏꯗꯦ ꯁꯠ ꯆꯥꯔꯣ ꯑꯩ ꯉꯥꯏꯔꯒꯦ꯫ ꯌꯥꯔꯦ ꯀꯣꯟꯅ ꯆꯥꯔꯒꯦ ꯅꯣꯏ ꯆꯠꯂꯣ꯫ ꯌꯥꯔꯣꯏꯌꯦ ꯍꯣꯔꯦꯟ ꯇꯦꯡꯀꯣꯠꯇꯣ ꯍꯪꯉꯛꯑꯀꯥꯟꯗ ꯀꯩ ꯍꯥꯏꯅ ꯈꯨꯝꯗꯣꯔꯤꯒꯦ? ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯥꯔꯣ ꯅꯈꯨꯠꯇꯣ ꯃꯣꯠꯂꯒꯅ ꯑꯩ ꯏꯟꯕꯤꯔꯧꯔꯥ? ꯌꯥꯔꯦ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯆꯥꯔꯒꯦ꯫ ꯕꯤꯔꯦꯟ ꯄꯨꯔꯛꯄ ꯏꯁꯤꯡ ꯈꯔꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯨꯅ ꯁꯪꯒꯣꯝ ꯈꯦꯔ ꯑꯗꯨ ꯆꯥꯔꯛꯏ꯫ ꯂꯤꯛꯂꯥꯏ ꯕꯤꯔꯦꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯅꯤꯡꯕꯅ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯂꯦ꯫ ꯂꯤꯛꯂꯥꯏ ꯃꯇꯤꯟ ꯑꯗꯨ ꯀꯨꯠ ꯀꯨꯠ ꯌꯣꯠꯁꯤꯟꯗꯨꯅ ꯌꯥꯝꯕꯨꯡ ꯍꯥꯎꯕ꯭ꯔꯥ? ꯍꯥꯎꯏ꯫ ꯑꯣ ꯊꯥꯕꯂꯩ ꯈꯪꯉꯤ ꯂꯤꯛꯂꯥꯏꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯍꯥꯏꯗꯦ꯫ ꯕꯤꯔꯦꯟ ꯂꯤꯛꯂꯥꯏꯗ ꯅꯈꯣꯏ ꯑꯅꯤꯁꯨ ꯆꯥꯎ꯫ ꯊꯥꯕꯂꯩꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯌꯥꯔꯦ ꯌꯥꯝꯕꯨꯡꯒꯤ ꯁꯔꯨꯛꯅꯤ ꯌꯥꯝꯕꯨꯡ ꯂꯣꯏꯅ ꯆꯥꯔꯣ ꯌꯨꯝꯗ ꯌꯥꯝ ꯂꯩꯍꯧꯔꯤꯌꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯔꯒꯦ꯫ ꯑꯣ ꯐꯔꯦ ꯐꯔꯦ꯫ ꯕꯤꯔꯦꯟ ꯃꯝꯂꯤꯉꯩꯗꯒꯤ ꯆꯈꯥꯎ ꯍꯥꯡꯂꯒ ꯊꯣꯔꯛꯄꯅꯤ꯫ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯈꯦꯔ ꯑꯗꯨ ꯃꯤꯀꯨꯞꯇ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯅꯤꯗꯨ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯉꯤ ꯕꯤꯔꯦꯟ ꯇꯦꯡꯀꯣꯠ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯆꯥꯗꯨꯅ
ꯁꯦ ꯂꯣꯏꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯍꯥꯏꯔꯣ ꯆꯠꯂꯣ ꯃꯤꯅ ꯑꯃꯨꯛ ꯎꯈ꯭ꯔꯅꯤ ꯊꯥꯕꯂꯩ ꯍꯧꯖꯤꯛꯁꯨ ꯉꯛꯂꯤ ꯌꯥꯝꯈ꯭ꯔꯕ ꯈꯦꯔꯅꯤ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯂꯣꯏꯁꯤꯟꯕ ꯑꯗꯨꯗ ꯊꯥꯕꯂꯩ ꯂꯤꯛꯂꯥꯏꯗ ꯂꯤꯛꯂꯥꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯅꯤꯗꯨ ꯕꯤꯔꯦꯟꯕꯨ ꯇꯨꯡ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯠꯈꯤ ꯕꯤꯔꯦꯟ ꯃꯥꯁꯨ ꯈꯪꯏ ꯑꯅꯤ ꯑꯗꯨꯅ ꯈꯜꯂꯤꯕ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯑꯗꯨꯕꯨ ꯕꯤꯔꯦꯟ ꯃꯍꯧꯁꯥꯗꯒꯤ ꯑꯁꯤꯒꯨꯝꯕ ꯈꯪꯁꯤꯟꯅꯗꯕ ꯎꯁꯤꯟꯅꯗꯕ ꯑꯁꯤꯅ ꯃꯥꯒꯤ ꯆꯥꯎꯔꯕ ꯃꯒꯨꯟ ꯑꯃ ꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ ꯊꯥꯕꯂꯩ ꯑꯃꯗꯤ ꯕꯤꯔꯦꯟ ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤꯅꯤ ꯊꯥꯕꯂꯩ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯤꯠꯅ ꯎꯖꯕ ꯃꯅꯤꯅꯤ ꯃꯊꯟꯇꯅꯤ ꯃꯥꯅ ꯃꯌꯨꯝ ꯑꯁꯤꯗ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯤ ꯕꯤꯔꯦꯟꯗꯤ ꯀꯗꯥꯏ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯤꯒꯤ ꯊꯕꯛ ꯈꯔ ꯁꯨꯗꯨꯅ ꯃꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯆꯔꯛꯄꯅꯤ ꯕꯤꯔꯦꯟ ꯃꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯃꯥꯒꯤ ꯃꯇꯦꯡ ꯃꯇꯝ ꯄꯨꯝꯕꯗ ꯄꯥꯡꯅꯅꯕ ꯍꯣꯠꯅꯖꯩ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯊꯥꯕꯂꯩꯅ ꯕꯤꯔꯦꯟꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯄꯥꯝꯖꯩ ꯉꯥꯎꯖꯩ ꯕꯤꯔꯦꯟ ꯃꯥꯇꯅ ꯈꯪꯁꯤꯟꯅꯗꯅ ꯂꯩꯀꯥꯏꯒꯤ ꯃꯆꯜ ꯑꯃꯒꯨꯝꯅ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯃꯆꯠ ꯈꯪꯂꯗꯨꯅ ꯕꯤꯔꯦꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯥꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯉꯥꯡꯗꯨꯅ ꯆꯩꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯊꯥꯕꯂꯩ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯑꯐ ꯐꯠꯇ ꯀꯅꯥ ꯀꯔꯤ ꯍꯥꯏꯕ ꯊꯥꯕꯂꯩ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯃꯠꯇ ꯆꯪꯗꯦ ꯈꯪꯗꯦ ꯃꯇꯝ ꯄꯨꯝꯕꯗ ꯕꯤꯔꯦꯟꯒꯤꯗ ꯈꯟꯖꯩ ꯂꯤꯛꯂꯥꯏ ꯊꯥꯕꯂꯩꯗ ꯌꯥꯝꯕꯨꯡꯒꯤ ꯍꯧꯖꯤꯛꯀꯤ ꯈꯨꯆꯥꯗꯣ ꯑꯗꯨꯅꯤ ꯑꯩꯁꯨ ꯉꯛꯏꯅꯤ ꯑꯁ ꯌꯥꯝꯕꯨꯡꯁꯦ ꯆꯥꯛꯀꯁꯦ ꯕꯣꯔꯥ ꯑꯃꯃꯝ ꯆꯥꯔꯝꯒꯅꯤꯀꯣ ꯆꯥꯔꯝꯒꯅꯤ ꯍꯌꯦꯡꯋꯥꯏ ꯑꯩꯅꯦ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯑꯗꯨ ꯊꯥꯡꯒꯠꯄꯗ ꯉꯝꯒꯗꯕ ꯃꯥꯟꯗꯦꯉꯣ ꯊꯥꯕꯂꯩꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯑꯁꯥꯒ ꯂꯣꯏꯅꯕ ꯑꯗꯨꯗ ꯂꯤꯛꯂꯥꯏ ꯃꯈꯥ ꯇꯥꯅꯤꯡꯗꯦ ꯕꯤꯔꯦꯟ ꯃꯥꯅ ꯈꯟꯕꯒ ꯊꯥꯕꯂꯩꯒꯤ ꯋꯥꯈꯜꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯏ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯊꯥꯕꯂꯩ ꯕꯤꯔꯦꯟꯕꯨ ꯊꯥꯖꯩ ꯅꯨꯡꯁꯤ ꯑꯁꯥ ꯇꯧꯔꯤ ꯂꯤꯛꯂꯥꯏ ꯇꯟꯅ ꯌꯥꯔꯦ ꯕꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯩꯅꯣꯝ ꯍꯥꯏꯔꯨꯕꯒ ꯌꯥꯕ ꯅꯠꯇꯦ ꯑꯗꯣ ꯅꯪꯕꯨ ꯈꯦꯔ ꯂꯩꯍꯧꯔꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯩꯁꯨ ꯈꯤꯇ ꯆꯥꯒꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦꯕ ꯀꯥꯏꯗꯩ ꯈꯦꯔꯅꯣ ꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯁꯔꯨꯛꯅꯤ ꯏꯃꯥꯅ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯈꯥꯏꯗꯣꯛꯂꯝꯕ ꯑꯗꯨꯗꯨꯅꯤ ꯏꯁ ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯥꯅ ꯍꯧꯕꯅꯤ ꯀꯥꯏꯅ ꯍꯥꯏꯖꯟꯗꯅ ꯍꯥꯏꯖꯟꯗ꯭ꯔꯗꯤ ꯏꯃꯥꯅ ꯍꯧꯕꯅꯦ ꯍꯥꯏꯔꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯧꯔꯤꯒꯦ ꯈꯪꯉꯦ ꯏꯕꯦꯝꯃ ꯅꯨꯡꯁꯤ ꯂꯩꯅꯥ ꯅꯥꯕꯤ ꯌꯨꯝ ꯌꯧꯔꯦ ꯑꯩ ꯆꯪꯍꯧꯔꯒꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯍꯪꯂꯛꯄ ꯊꯣꯛꯑꯕ ꯑꯩꯈꯣꯏ ꯑꯅꯤ ꯈꯪꯉꯤꯗꯅ ꯑꯧ ꯐꯅꯤ ꯅꯅꯥꯏ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯂꯤꯛꯂꯥꯏ ꯀꯔꯦꯝꯅꯗꯨꯅ ꯈꯨꯝꯂꯛꯏ ꯂꯤꯛꯂꯥꯏ ꯃꯇꯝ ꯄꯨꯝꯕꯗ ꯊꯥꯕꯂꯩꯒꯤ ꯃꯇꯦꯡꯗ ꯄꯥꯡꯗꯨꯅꯇ ꯃꯥꯇꯕꯨ ꯁꯧꯒꯠꯇꯨꯅꯇ ꯂꯥꯛꯏ ꯃꯍꯥꯛ ꯂꯩꯕꯒꯤꯁꯨ ꯊꯥꯕꯂꯩꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯖꯕꯅꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯌꯥꯗ꯭ꯔꯕꯁꯨ ꯊꯥꯕꯂꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯦꯡꯀꯣꯠ ꯑꯗꯨ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯃꯦꯝꯆꯥ ꯃꯆꯥꯕꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯝꯃꯤ ꯊꯥꯕꯂꯩ ꯅꯨꯡꯉꯥꯏꯔꯝꯕ ꯋꯥꯈꯜ ꯑꯗꯨ ꯈꯔ ꯃꯈꯩ ꯃꯔꯥꯏ ꯆꯥꯏꯊꯈꯤ ꯃꯦꯝꯆꯥꯅ ꯃꯆꯥꯗ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯅꯪꯅ ꯊꯥꯕꯂꯩ ꯂꯠ ꯇꯧꯅ ꯂꯤꯛꯂꯥꯏ ꯍꯣꯏꯗ ꯏꯃꯥꯅ ꯊꯅꯝꯕ ꯈꯦꯔꯗꯣ ꯃꯥꯒ ꯑꯣꯏꯅ ꯆꯥꯃꯤꯟꯅꯔꯨꯕ ꯏꯊꯟꯇ ꯆꯥꯕ ꯉꯝꯃꯣꯏꯌꯦꯅ ꯅꯪ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯁꯦꯡꯉꯦ ꯌꯥꯝ ꯁꯦꯡꯉꯦ ꯏꯃꯥ ꯐꯩ ꯃꯥꯒꯕꯨ ꯆꯥꯃꯤꯟꯅꯕ ꯑꯣꯏꯔꯗꯤ ꯏꯃꯥꯒꯤꯁꯦ ꯌꯥꯝ ꯊꯥꯖꯗꯕꯩ ꯋꯥꯔꯣ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅ ꯆꯠꯂꯒ ꯍꯦꯛꯇ ꯍꯪꯉꯨꯆꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯕꯂꯩ ꯐꯦꯠ ꯂꯥꯎꯅ ꯏꯃꯨꯡ ꯆꯪꯈꯤ ꯃꯦꯝꯆꯥ ꯃꯥꯁꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯃꯥꯇꯅ ꯉꯝꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯇꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯁꯛꯍꯦꯟꯕꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯣꯔꯣꯒ ꯏꯁꯩ ꯉꯪꯗꯨꯅ ꯐꯤ ꯀꯟꯅ ꯁꯨꯔꯤ ꯊꯧꯕ ꯃꯥꯁꯨ ꯐꯤ ꯁꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯑꯅꯤꯗꯨꯅ ꯐꯤ ꯁꯨꯔꯝꯕ ꯑꯗꯨꯗ ꯐꯔꯦꯗ ꯃꯁꯤꯗꯤ ꯍꯦꯛꯇ ꯁꯨꯍꯟꯕ ꯍꯥꯏꯕꯗꯨꯅꯤ ꯁꯛꯍꯦꯟꯕꯤ ꯐꯤ ꯁꯨꯔꯤꯔꯣ ꯑꯧ ꯇꯥ ꯊꯧꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯐꯤꯁꯤꯁꯨ ꯑꯝꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦꯗ ꯅꯪꯅ ꯁꯨꯕ ꯐꯤꯁꯦ ꯂꯪꯇ꯭ꯔꯤꯛꯀ ꯂꯪꯕ ꯃꯅꯝꯒꯁꯦ ꯀꯔꯤ ꯊꯥꯛꯄꯅꯣ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯅꯅꯤ ꯁꯛꯍꯦꯟꯕꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯍꯔꯥꯎꯅ ꯑꯁꯦꯡꯕꯩꯔꯣ ꯇꯥꯊꯧꯕ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅꯕꯨ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯖꯤꯟꯈꯤꯗ꯭ꯔꯣ ꯇꯣꯔꯣꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯇꯥꯊꯧꯕ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯃꯤꯅꯕꯨ ꯇꯧꯔꯕꯗꯤ ꯏꯐꯠꯇ ꯐꯩ ꯍꯥꯏꯕꯗꯨꯅꯤꯗ ꯊꯧꯕ ꯅꯣꯛꯇꯨꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯏꯌꯦ ꯇꯣꯔꯣ ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ ꯀꯗꯥꯏ ꯐꯤꯗꯨ ꯄꯤꯔꯛꯑꯣ ꯑꯗꯨꯒꯅꯦ ꯏꯁꯤꯡꯗꯤ ꯈꯔ ꯁꯣꯛꯄꯤꯔꯝꯕ ꯇꯥꯕ ꯁꯣꯛꯀꯦꯅ ꯏꯁꯤꯡꯒꯤ ꯋꯥꯗꯤ ꯄꯨꯈ꯭ꯔꯤꯁꯤꯅ ꯀꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯁꯣꯛꯀꯦ ꯀꯗꯥꯏ ꯕꯥꯇꯤꯟꯁꯤꯡꯗꯨ ꯄꯤꯔꯛꯑꯣ ꯊꯧꯕ ꯑꯍꯥꯡꯕ ꯕꯥꯔꯇꯤꯟꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯂꯣꯏꯅ ꯁꯣꯛꯂꯛꯏ ꯊꯧꯕ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯊꯝꯗꯨꯅ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯝꯃꯅꯤ ꯌꯥꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯨꯔꯣꯀꯣ ꯑꯩꯁꯨ ꯗꯨꯀꯥꯟꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯏ
ꯑꯗꯨꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯑꯩ ꯐꯤ ꯊꯤꯜꯂꯛꯄ ꯀꯥꯗꯤ ꯉꯝꯃꯣꯏꯀꯣ ꯏꯃꯥꯕꯣꯛꯇꯣ ꯀꯤꯖꯩꯌꯦꯕ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯁꯨꯕꯗ ꯂꯣꯏꯗ ꯂꯣꯏꯌꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯩꯅ ꯀꯣꯛ ꯂꯥꯛꯑꯒ ꯂꯧꯔꯦꯗꯅ ꯑꯗꯣ ꯀꯔꯤ ꯆꯥꯅꯤꯡꯕꯃꯗꯤ ꯍꯥꯏꯌꯨꯗꯅ ꯇꯣꯔꯣꯅ ꯑꯣꯏꯅ ꯇꯥꯊꯧꯕ ꯅꯣꯏ ꯃꯅꯤꯡꯒꯤ ꯏꯅꯦꯒꯤ ꯄꯥꯛꯅꯝꯗꯣ ꯑꯗꯨꯗꯣ ꯆꯥꯅꯤꯡꯉꯤ ꯑꯗꯨ ꯑꯣꯏꯅ ꯈꯔ ꯂꯩꯕꯤꯔꯛꯑꯣ ꯁꯛꯍꯦꯟꯕꯤꯅ ꯇꯣꯔꯣꯗ ꯈꯔ ꯇꯞꯅ ꯍꯥꯏꯔꯨꯅꯨꯍꯦ ꯅꯪꯁꯤꯗꯤ ꯊꯧꯕ ꯁꯛꯍꯦꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯅꯤ ꯌꯥꯅꯤ ꯅꯈꯣꯏꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯂꯩꯔꯛꯑꯒ ꯂꯣꯏꯔꯦꯗꯅ ꯀꯌꯥꯝꯕꯨ ꯌꯥꯝꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯐꯤꯁꯦ ꯁꯦꯡꯅ ꯁꯨꯗꯣꯛꯑꯣ ꯁꯛꯍꯦꯟꯕꯤ ꯊꯧꯕ ꯐꯤꯁꯤꯡ ꯑꯗꯨ ꯅꯝꯁꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯣꯔꯣꯅ ꯁꯛꯍꯦꯟꯕꯤꯗ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯔꯥꯏꯕꯛꯇꯤ ꯂꯥꯏꯃ ꯐꯗꯧꯔꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯐꯔꯤꯕ ꯑꯁꯨꯝꯅ ꯍꯌꯦꯡꯋꯥꯏꯁꯨ ꯑꯗꯨꯃꯛ ꯐꯔꯕꯗꯤ ꯐꯈ꯭ꯔꯅꯤ ꯑꯣ ꯐꯅꯤ ꯐꯅꯤ ꯑꯐꯕ ꯃꯤꯗꯤꯅꯦ ꯑꯗꯨꯝ ꯐꯔꯗꯕꯅꯤ ꯀꯔꯤ ꯃꯔꯝꯒꯤ ꯇꯥꯊꯧꯕꯅ ꯐꯔꯣꯏꯗꯧꯔꯤꯕꯅꯣ ꯅꯪꯅ ꯇꯧꯒꯗꯕꯁꯦ ꯃꯥꯕꯨ ꯀꯟꯅ ꯁꯦꯟꯅꯕ ꯆꯦꯠꯅ ꯄꯥꯏꯁꯤꯟꯕ ꯃꯁꯤꯅꯤ ꯑꯐꯕ ꯃꯤꯗꯤꯅꯦ ꯃꯤꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯕꯅꯤ ꯑꯗꯨꯅ ꯁꯦꯟꯅꯖꯧ ꯄꯥꯏꯁꯤꯟꯃꯟꯗꯅ ꯁꯣꯔ ꯍꯣꯟꯐꯝꯒ ꯈꯪꯗ꯭ꯔꯕꯅꯤ ꯃꯥꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯅꯣꯛꯃꯤꯟꯅꯩ ꯊꯧꯕ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯑꯅꯤꯁꯦ ꯍꯥꯟꯅꯗꯒꯤ ꯈꯔ ꯅꯨꯡꯁꯤꯅꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯊꯧꯕ ꯃꯥꯅꯗꯤ ꯁꯛꯍꯦꯟꯕꯤꯕꯨ ꯃꯇꯝ ꯂꯦꯟꯕꯒꯨꯝꯅ ꯈꯜꯂꯤ ꯊꯃꯣꯏ ꯌꯧꯅ ꯅꯨꯡꯁꯤꯅ ꯈꯣꯏꯗꯥꯕ ꯅꯠꯇꯦ ꯁꯛꯍꯦꯟꯕꯤ ꯃꯥꯗꯤ ꯊꯧꯕꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯂꯨꯅ ꯈꯟꯖꯩ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯁꯨ ꯂꯣꯏꯅ ꯌꯥꯏ ꯇꯧꯏ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯃꯥꯅ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯦ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯊꯧꯕꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯛꯍꯦꯟꯕꯤꯕꯨ ꯁꯥꯟꯅꯩ ꯊꯧꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯕꯤꯖꯣꯏꯒꯤꯗ ꯂꯥꯛꯏ ꯕꯤꯖꯣꯏ ꯏꯁꯩ ꯉꯪꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯐꯤ ꯀꯟꯅ ꯁꯨꯔꯤ ꯊꯕꯛ ꯐꯕꯤꯔꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯅ ꯁꯨꯗ꯭ꯔꯗꯤ ꯀꯅꯥꯅ ꯁꯨꯕꯤꯅꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯐꯤ ꯁꯨꯒꯦꯅ ꯄꯨꯔꯛꯄꯅꯤ ꯁꯛꯍꯦꯟꯕꯤꯁꯨ ꯁꯣꯍꯧꯋꯤ ꯃꯉꯣꯟꯗ ꯁꯨꯔꯝꯃꯣꯅ ꯏꯟꯁꯤꯜꯂꯝꯃꯒ ꯊꯕꯛ ꯂꯩꯍꯧꯋꯦꯅ ꯊꯣꯔꯛꯑꯕꯅꯤ ꯐꯩꯅꯦ ꯅꯪꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯗꯀꯣ ꯅꯨꯡꯉꯥꯏꯌꯨꯕꯣ ꯅꯪ ꯅꯨꯡꯉꯥꯏꯌꯨ ꯁꯛꯍꯦꯟꯕꯤ ꯂꯩꯔꯤꯉꯩꯁꯤꯗ ꯅꯨꯡꯉꯥꯏꯌꯨ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯨ ꯐꯥꯎꯕ ꯀꯥꯟꯅꯗ꯭ꯔꯗꯤ ꯃꯥꯁꯨ ꯑꯗꯨꯕꯨ ꯅꯪꯅ ꯁꯛꯍꯦꯟꯕꯤꯁꯦ ꯂꯧꯕꯨ ꯂꯧꯗꯣꯔꯤꯕ꯭ꯔꯣ ꯀꯅꯥꯅ ꯈꯪꯕꯅꯣꯗ ꯍꯌꯦꯡꯋꯥꯏ ꯊꯣꯛꯄ ꯃꯃꯥꯏ ꯂꯥꯛꯆꯅꯤ ꯑꯁ ꯑꯗꯨꯗꯤ ꯐꯠꯇꯦꯍꯦ ꯅꯪꯁꯨ ꯀꯩꯗꯧ ꯐꯔꯣꯏꯗꯣꯏꯅꯣ ꯍꯣꯏ ꯕꯨꯡꯉꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯒꯗꯕ ꯌꯦꯡꯅꯕ ꯉꯥꯛꯇꯅꯤ ꯃꯥꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯩꯁꯨ ꯉꯥꯏ ꯍꯥꯏꯔꯤꯁꯤꯅꯗꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯥꯛꯑꯗꯤ ꯅꯪ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯕꯩ ꯋꯥꯅꯤꯅꯦ ꯃꯥꯅꯤ ꯀꯩꯅꯣ ꯑꯁ ꯀꯥꯟꯅꯗꯦꯁꯦ ꯉꯁꯤꯗꯤꯅꯦ ꯊꯕꯛꯁꯨ ꯌꯥꯝ ꯂꯩꯇꯦ ꯏ ꯊꯣꯛꯄꯤ ꯑꯃ ꯆꯥꯁꯤꯗꯅ ꯆꯥꯔꯗꯤ ꯁꯦꯜꯗꯤ ꯅꯪꯅ ꯄꯨꯊꯣꯛꯀꯗꯕ ꯑꯩꯗꯤꯅꯦ ꯂꯨꯄꯥ ꯑꯃꯐꯥꯎ ꯂꯩꯇꯦ ꯂꯩꯔꯣꯏꯅ ꯊꯧꯕ ꯃꯥꯗꯤ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯌꯥꯝꯈ꯭ꯔꯕ ꯗꯨꯀꯥꯟ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯆꯤꯜ ꯃꯅꯥꯎ ꯍꯥꯏꯔ ꯃꯇꯣꯝꯇꯅꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯑꯗꯨꯗꯅꯤ ꯃꯥꯅ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯕꯤꯔꯦꯟ ꯐꯅ ꯊꯦꯡꯂꯦ ꯃꯥꯅ ꯑꯌꯨꯛꯀꯤ ꯂꯧ ꯀꯥꯔꯛꯂꯤꯕꯗꯨ ꯃꯃꯥ ꯏꯕꯦꯝꯃ ꯕꯤꯅꯥ ꯆꯥꯛ ꯂꯣꯏꯗꯨꯅ ꯃꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩ ꯕꯤꯅꯥꯅ ꯃꯆꯥꯗ ꯍꯥꯏ ꯀꯩꯗꯧꯕꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯛꯂꯤꯕꯁꯤꯕꯣ ꯃꯆꯦ ꯈꯤꯇ ꯉꯥꯏꯔꯦꯅ ꯂꯣꯏꯁꯤꯜꯂꯝꯒꯦꯅ ꯇꯧꯕꯅꯤ ꯐꯔꯦ ꯆꯥꯛ ꯂꯣꯏꯕ ꯀꯨꯏꯔꯕꯅꯤ ꯏꯃꯥ ꯏꯆꯥꯗ ꯉꯥꯏꯔꯕꯅꯤ ꯆꯠꯂꯣ ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯣ ꯉꯥꯛꯇ ꯍꯨꯃꯥꯡ ꯍꯟꯖꯤꯟꯍꯟꯈꯤꯒꯦ ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯀꯗꯕ ꯅꯠꯇ꯭ꯔꯣ ꯊꯣꯛꯀꯅꯤ ꯄꯣꯠꯄꯨ ꯌꯥꯝꯗꯦ ꯀꯨꯝꯁꯤꯗꯤꯅꯦ ꯃꯅꯥ ꯃꯁꯤꯡꯁꯨ ꯊꯣꯏꯅ ꯐꯠꯇꯦ ꯌꯣꯟꯅꯅꯕ ꯄꯣꯠꯄꯨ ꯏꯌꯥꯎ ꯌꯥꯎꯗꯦ ꯏꯃꯥꯒꯤ ꯊꯣꯏꯅ ꯑꯆꯤꯟꯕ ꯂꯩꯇ꯭ꯔꯒꯗꯤ ꯃꯥꯃꯒꯤ ꯂꯧꯒꯤ ꯁꯦꯜ ꯑꯗꯣ ꯂꯧꯔꯨꯒꯨꯝꯁꯦ ꯍꯌꯦꯡ ꯂꯧ ꯂꯣꯛꯄ ꯌꯥꯎꯔꯒ ꯐꯧ ꯑꯣꯏꯅ ꯈꯔ ꯂꯧꯔꯁꯤ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯆꯤꯟꯕꯁꯨ ꯊꯣꯏꯅ ꯂꯩꯇꯦ ꯕꯤꯔꯦꯟ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗꯒꯤ ꯁꯨꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯒꯤꯅꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯕꯤꯔꯦꯟ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯃꯥꯒꯤ ꯀꯩꯊꯦꯜ ꯊꯣꯛꯄꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯥꯡꯂꯤ ꯕꯤꯔꯦꯟꯅ ꯃꯃꯥꯗ ꯏꯃꯥ ꯂꯣꯏꯗ꯭ꯔꯤꯕꯣ ꯊꯦꯡꯉꯤ ꯂꯣꯏꯔꯦ ꯁꯤꯡ ꯈꯔ ꯂꯣꯏꯁꯤꯟꯕꯤꯔꯝꯕꯅꯤ ꯏꯟꯖꯥꯡꯗꯤꯅꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯃ ꯑꯅꯤ ꯂꯩꯍꯧꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯍꯜꯂꯨ ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯁꯤ ꯍꯣꯏ ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯅꯤ ꯕꯤꯔꯦꯟ ꯃꯃꯥꯒꯤ ꯄꯣꯠꯆꯩ ꯑꯗꯨ ꯁꯥꯏꯀꯜ ꯑꯃꯗ ꯍꯥꯞꯇꯨꯅ ꯏꯟꯊꯣꯛꯄꯤꯔꯛꯏ ꯃꯦꯝꯆꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯀꯩꯊꯦꯜ ꯊꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯛꯏ ꯊꯕꯂꯩ ꯆꯪꯉꯛꯇꯨꯅ ꯏꯃꯥ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯅꯄꯥꯗꯣ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯤ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯃꯆꯥ ꯑꯝꯇ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯂꯥꯛꯑꯅꯨ
Napasu marup tinaba chakani hairi. Yumsune mi amata leiraroi lehauro. Ngamaroi. Yumbu thonglon silamaga loire. Mina thangdo singai. Ibema nangi ningai sidi. Chalo loisaluro. Thabalai mana ngamduna mamagi matung inarei. Biren mamagi potpham aduda ensang napi adu ningthina sem sabadu yauri. Memcha ngayon bi adu nga mamal adu kana ngangnari. Thabalaina maduga changde. Mamit aduda biren da chagadaba makhai yengduna lei. Biren thabalaina mabu yenglibadudi ure. Biren mathanta. Kari khuyeng no khangde. Chadabu makhai yengi wani angang ni kain. Irang mai tau tawridan. Biren thabalaibu usinadaba saduna mamagi thabak adu tawri. Memcha na machada. Somda laone nangbo. Memcha masu uri biren mama machana kaithelgi machi mata tawribado. Memcha machagi khudang adu ta paiduna. Khara thuna lakpa kaidawgi nangbo. Ha? Kadaidanu nangna aduk amna thawai tana yengidubo. As hoi ba. Akhoi masidi. Aibu angang machadawna. Ngangbadi kayada hairiba. Nangna yengliba do. Asigi chadat abi mama macha sida oirini ha. Masida tawjage haina nang lakliba natraba. Yariba ima nangso. Karigi yaruni? Mama macha anido ngangna duna thoglai. Kaithel machin yaurakpada Brojen masu thoglai. Memchana Brojenda. Haima, tada, yam thazadana swaida leibiramliba sibu. Brojendo memcha ubada harauna. Memcha, tada, kari thabak leibibage. Thoidokpa leiteda. Sel khara leinakibani, madu lawgena lakpani. Tada khoidi senjau paibanina. Selgi thabak ngaktani, natrado. Nateda. Brojen thabalaibu urei. Memcha, madi nachanupidura. Mani tada, isanupiduni. Ihe, aidi khangudredana. Is, kayadi chawramlese. Masaknaga masak phajariba. Tada khoidi nongmadasu lakladri. Adudadi kadaidagi khangani. Adumna hairabasu mayabazan. Nang tada se. Thabaksu nangdadana. Isanupani leiriba adusu. Mamaga chapmani. Monbana. Hoini he. Tadagisu ichanupa ama leiko adusu chawramani. Chawre pakhang bhare. Nachanupi asidagi kharabu hankibani. Ado tada nongma ichimsiduga koithokpiro. Nanaw nupaga aikhoi punna chak chara amasu chasi. Kuire unakidabasu. Yai. Handak thabak hek sangbaga soidana laki. Nga achawba amasu purake. Aduga hauna thongduna chasi. Tada na kaidobagi nga ga puraktoino aikhoina leigani. Tada khoida lakpi. Lake. Soidana laki. Pare. Di namana chasu changu. Aisu haidokrage ko. Phani tada. Anidu magi laknari thabalaina mamada. Ima, haujiki nupadubu thaina aina angang oirikanda laamba nupado natro. Mani. Selga yam paikrajani. Nang pabusu maga punbadagi. Haujik oiriba phibamase yauba ngamlaklibani. Sel paibada thangmaibana adudane Nomaithem Brojen haina maming leiribani. Hairisinadi sel yam paikibai wanine. Paikre. Suron phawbana kaiduna charabasu loiba ngamaroidabani. Nanga chahi manaba machanupa amasu leibani. Masakado phachakrajani. Thabalai machindo paithoktuna. Yam phajaba. Phajai. Nangi bora manam namba biren haibase asidagi yamna hele. Ima, wagi wachumna nganguba. Mi mu paksilaktrasu. Asi hairaga thabalai mang thangduna chakki. Haima, kayadunu yenguni he masi angangse. Magi bora manam namba asi hek paluraba saukhrani. Masibu karam haina ngangnagadabano khangdene. Kula mangola duda phamduna leiram. Kulana machada. Kadai chaluribano ne noiba. Kaithel. Namadi lakhaubani. Thabalai magi kada thuna changki. Hai. Halakpada kanamta leiramdabaduda. O kaithel da nga leirubani. Adugane makhoi mapa ngasidi tada Brojendo thengnaiye. Aina nongma inamsiga la'u. Chak chara ama chasina haikibani. Masu lake haire. Kuireda tadaga unakidaba. Pare la'asan. Ngaikoni he. Aduga karigino. Nachanupi isina pomlisina. One magi biren haiba bora manam nambado adudo aina pallubagini. Ibe manangsu haibada yadraba adudi hairuranudana.
ꯅꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯕ ꯏꯃꯨꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯨꯟꯕ ꯌꯥꯗꯦ? ꯀꯩꯅꯣ ꯃꯥꯅ ꯁꯥꯎꯋꯦ ꯍꯥꯏꯗꯨꯅ ꯌꯥꯔꯤꯕ꯭ꯔꯣ? ꯃꯗꯨꯒ ꯅꯛꯁꯤꯟꯅꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯗꯤ꯫ ꯃꯦꯝꯆꯥ ꯃꯥꯁꯨ ꯉꯥꯡꯗꯨꯅ ꯆꯪꯈꯤ ꯀꯨꯜꯂ ꯃꯪꯒꯣꯜ ꯑꯗꯨꯗ꯫ ꯍꯥꯏ, ꯏꯁꯧ ꯇꯧꯗꯨꯅ ꯊꯣꯡꯕꯗꯣ ꯏꯟꯖꯥꯡꯗꯣ ꯑꯃꯨꯛ ꯆꯥꯕ ꯌꯥꯔꯣꯏꯀꯣ꯫ ꯕ꯭ꯔꯣꯖꯦꯟ ꯃꯥꯅ ꯍꯜꯂꯛꯄꯗ ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯦ꯫ ꯉꯥꯟꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯣꯔꯛꯇꯨꯅ, ꯍꯟꯕꯤꯔꯛꯑꯦꯗꯅ, ꯑꯩꯗꯤ ꯀꯩꯗꯧꯔꯕꯅꯣꯅ ꯈꯜꯂꯨꯔꯦ꯫ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯛ ꯑꯗꯨꯅꯅꯤ꯫ ꯕ꯭ꯔꯣꯖꯦꯟ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯅꯨꯡꯉꯥꯏꯅ, ꯍꯥꯏ, ꯄꯥꯎ ꯑꯃ ꯂꯩꯔꯦꯅꯦꯍꯦ꯫ ꯀꯔꯤ ꯄꯥꯎꯅꯣ? ꯊꯥꯏꯅ ꯁꯦꯛꯃꯥꯏꯒꯤ ꯀꯨꯜ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯤꯒ ꯊꯦꯡꯅꯩꯅꯦ ꯉꯁꯤꯗꯣ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯗ ꯑꯃꯨꯛꯇꯪ ꯂꯥꯛ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤ ꯍꯥꯏꯔꯤꯅꯦ꯫ ꯏꯁ, ꯆꯥꯛꯄꯥꯎ ꯑꯣꯏꯔꯦ ꯃꯈꯣꯏ ꯃꯄꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯁꯤꯗꯤ꯫ ꯍꯩ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦꯍꯦ꯫ ꯅꯪꯕꯨ ꯃꯆꯥꯅꯨꯄꯤꯗꯨ ꯃꯁꯛꯇꯣ ꯌꯥꯝ ꯐꯖꯩꯅꯦꯍꯦ꯫ ꯌꯦꯡꯕꯗ ꯏꯪꯉꯤ, ꯆꯤꯡꯂꯦꯝ, ꯃꯁꯝ ꯃꯅꯥꯅꯒ ꯐꯔꯤꯕ꯫ ꯄꯤꯕꯥ ꯄꯣꯛꯄꯤ ꯃꯃꯥꯅꯤ ꯉꯥꯟꯕꯤ ꯑꯐꯕ ꯃꯃꯧꯕꯨ ꯊꯤꯖꯔꯤꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ, ꯑꯋꯣꯏꯀꯤꯔꯅꯦ? ꯍꯣꯏꯅꯦ ꯅꯪꯕꯣ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒ ꯃꯥꯅꯁꯨ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯈꯔꯁꯨ ꯍꯟꯈꯤꯕꯅꯤ꯫ ꯉꯁꯤ ꯊꯦꯡꯅꯕꯗꯗꯤꯅꯦ ꯂꯩꯁꯥꯕꯤ ꯀꯌꯥ ꯐꯥꯔꯝꯃꯦ꯫ ꯅꯨꯄꯤꯒ ꯑꯣꯏꯔꯦ, ꯃꯄꯣꯝ ꯃꯇꯥꯡꯒ ꯐꯖꯔꯤꯕ꯫ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯕꯨ ꯈꯜꯂꯦ꯫ ꯀꯔꯤ ꯈꯜꯂꯤꯕ? ꯀꯔꯤꯕꯨ ꯈꯟꯅꯤ ꯍꯥꯏꯕꯒꯦ? ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯄ ꯃꯄꯥꯅꯤꯗꯅ ꯑꯩ꯫ ꯃꯈꯣꯏ ꯃꯄꯥꯒꯤꯁꯦ ꯅꯃꯧ ꯑꯣꯏꯅꯤꯡꯃꯛꯄꯒꯤ ꯋꯥ ꯑꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ꯫ ꯑꯗꯨ ꯑꯣꯏꯔꯒ ꯆꯠꯇꯨꯅ ꯀꯣꯛ ꯌꯦꯡꯉꯨꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯃꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤ꯫ ꯕ꯭ꯔꯣꯖꯦꯟ ꯑꯃꯗꯤ ꯉꯥꯟꯕꯤ ꯃꯆꯥꯒꯤ ꯑꯁꯥ ꯃꯊꯪ ꯁꯥꯒꯠꯇꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯈ꯭ꯔꯦ꯫ ꯁꯀꯦꯟꯕꯤ ꯏꯁꯩ ꯉꯪꯗꯨꯅ ꯂꯥꯛꯏ꯫ ꯊꯧꯕ ꯃꯥꯒꯤ ꯁ꯭ꯀꯨꯇꯔ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯗꯨꯀꯥꯟ ꯊꯣꯛꯂꯛꯏ꯫ ꯁꯀꯦꯟꯕꯤꯅ, ꯇꯥ ꯊꯧꯕꯅꯤꯅꯦ꯫ ꯇꯥ ꯊꯧꯕꯧ! ꯊꯧꯕ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ, ꯁꯀꯦꯟꯕꯤ, ꯀꯩꯗꯧꯔꯦ? ꯐꯤ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇ꯭ꯔꯤꯕꯗꯤ? ꯑꯩꯗꯣ ꯊꯕꯛ ꯌꯥꯝꯃꯟꯈꯤꯗꯅ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯑꯩꯗꯤ ꯇꯥꯆꯧꯍꯣꯏ ꯎꯅꯤꯅ ꯂꯣꯠꯄꯗ ꯀꯌꯥꯗꯤ ꯋꯥꯔꯨꯔꯦ꯫ ꯁꯤꯗ ꯉꯥꯛꯇꯪ ꯂꯩꯔꯝꯃꯣ, ꯂꯥꯛꯏꯉꯩꯁꯤꯗ ꯄꯨꯈ꯭ꯔꯣ, ꯅꯠꯇ꯭ꯔꯗꯤ ꯁꯪꯉꯤꯒ ꯁꯪꯗꯦꯒꯅ ꯑꯃꯨꯛ ꯇꯧꯔꯅꯤ꯫ ꯍꯣꯏ, ꯅꯪ ꯂꯧꯊꯣꯛꯎꯔꯣ, ꯑꯩꯁꯦ ꯂꯩꯔꯝꯃꯒꯦ꯫ ꯁꯀꯦꯟꯕꯤ ꯆꯦꯟꯁꯤꯟꯗꯨꯅ ꯐꯤꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯧꯕ ꯁꯀꯦꯟꯕꯤꯗ ꯌꯦꯡꯗꯨꯅ, ꯃꯔꯝꯒꯗꯤ ꯃꯣꯛꯆꯔꯤ ꯄꯣꯠꯅꯤꯗ꯫ ꯑꯩꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡꯁꯨ ꯌꯥꯔꯤꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯁꯤꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯌꯨ ꯌꯥꯗ꯭ꯔꯤꯁꯤꯕꯣ? ꯁꯀꯦꯟꯕꯤ ꯐꯤꯗꯨ ꯄꯥꯏꯗꯨꯅ, ꯁꯦ, ꯈꯥꯎꯗꯨꯁꯨ ꯍꯥꯄꯛꯑꯕꯅꯤ꯫ ꯑꯗꯨꯗꯤ ꯆꯠꯂꯒꯦꯀꯣ꯫ ꯅꯪꯒꯤ ꯄꯥꯛꯅꯝꯗꯨꯅ ꯍꯌꯦꯡꯗ ꯀꯩꯅꯣꯝꯃ ꯁꯪꯕ ꯀꯥꯟꯗ ꯂꯩꯕꯤꯔꯛꯑꯒꯦ꯫ ꯁꯀꯦꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯂꯩꯕꯤꯔꯛꯇ꯭ꯔꯁꯨ ꯌꯥꯏꯗ, ꯀꯩꯁꯨꯝ ꯀꯥꯏꯗꯦ꯫ ꯑꯗꯨ ꯇꯥ ꯊꯧꯕ, ꯊꯕꯛ ꯁꯪꯉꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯀꯣ꯫ ꯇꯥ ꯊꯧꯕ ꯂꯥꯛꯇꯕꯁꯦ ꯀꯩꯅꯣꯝꯃ ꯏꯋꯥꯠ ꯋꯥꯠꯄꯒꯨꯝꯅ ꯑꯗꯨꯝ ꯐꯥꯎꯏ꯫ ꯑꯩꯁꯨ ꯂꯥꯛꯅꯤꯡꯂꯤꯕꯅꯤ, ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯉꯥꯏ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯊꯕꯛꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯄꯥꯈꯪꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄꯣꯠꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯅꯪꯅ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄꯤꯔꯝꯂꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯁꯨ ꯌꯥꯎꯔꯤꯕꯣꯠꯅꯤꯗ꯫ ꯀꯗꯥꯏꯗꯒꯤ, ꯑꯩꯅꯕꯨ ꯇꯥ ꯊꯧꯕ ꯀꯥꯎꯕ ꯉꯝꯕꯒꯤ ꯁꯛꯇꯤꯒ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦꯗ꯫ ꯀꯔꯤꯒꯨꯝꯕ ꯇꯥ ꯊꯧꯕꯅ ꯑꯩꯕꯨ ꯍꯦꯛ ꯃꯤꯔꯥꯏꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯕ, ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯀꯩꯗꯧꯉꯩꯗ ꯑꯩꯅ ꯇꯥ ꯊꯧꯕꯕꯨ ꯀꯥꯎꯕ ꯂꯩꯔꯣꯏ꯫ ꯊꯧꯕ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ, ꯑꯩꯁꯨ ꯅꯪꯅ ꯑꯗꯨꯝꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤ ꯈꯟꯗꯨꯅ ꯊꯕꯛ ꯃꯌꯥꯝꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯤ ꯇꯥ ꯊꯧꯕꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕ, ꯃꯁꯤ ꯈꯛꯇꯅꯤ꯫ ꯑꯩꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯖꯔꯤꯕꯤ ꯅꯪꯕꯨ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯃꯤꯔꯥꯏꯗꯣꯏꯅꯣ? ꯐꯔꯦ, ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ꯫ ꯍꯌꯦꯡꯗꯤ ꯀꯦꯊꯔꯒ ꯊꯣꯛꯂꯛꯑꯣ, ꯁꯤꯡꯖꯨꯁꯨ ꯆꯥꯔꯁꯤꯀꯣ꯫ ꯍꯣꯏ, ꯆꯠꯂꯒꯦ꯫ ꯑꯗꯨꯗꯤ ꯅꯤꯡꯊꯤꯅ ꯂꯩꯌꯨ, ꯃꯄꯥꯟ ꯏꯄꯥꯟ ꯌꯥꯝꯅ ꯊꯣꯛꯀꯅꯨꯀꯣ꯫ ꯃꯉꯥꯎ ꯊꯤꯕ ꯈꯣꯏꯃꯨ ꯌꯥꯝꯅ ꯄꯥꯏꯔꯛꯀꯅꯤ, ꯂꯩꯅꯝ ꯌꯦꯟꯊꯣꯛꯀꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯁꯀꯦꯟꯕꯤ ꯊꯧꯕꯒꯤ ꯈꯣꯏꯊꯨꯝꯅꯔꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤ꯫ ꯑꯁꯨꯝꯅ ꯊꯧꯕꯒꯤ ꯋꯥꯍꯩ ꯀꯌꯥ ꯑꯃꯅ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤꯕꯨ ꯁꯨꯝꯗꯨꯅ ꯊꯝꯂꯛꯂꯤ꯫ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯤ꯫ ꯕꯤꯔꯦꯟ ꯍꯣꯕꯦ ꯂꯥꯛꯏ꯫ ꯊꯥꯕꯜꯂꯩ ꯕꯤꯔꯦꯟ ꯎꯕꯗ, ꯂꯤꯛꯂꯥ, ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯌꯥꯝꯕꯨꯡ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯎꯔꯗꯤ ꯑꯣꯏꯔꯝꯃꯅꯤ ꯀꯩꯅꯣ꯫ ꯊꯥꯕꯜꯂꯩ ꯃꯁꯝ ꯃꯅꯥꯗꯨ ꯁꯦꯝꯗꯨꯅ ꯕꯤꯔꯦꯟꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯕꯤꯔꯦꯟ ꯊꯥꯕꯜꯂꯩ ꯈꯣꯏ ꯂꯩ ꯍꯥꯏꯕꯒ ꯎꯗꯦ꯫ ꯃꯃꯥꯒꯤ
ꯀꯩꯊꯦꯜ ꯊꯣꯛꯄ ꯊꯦꯡꯈꯤꯅꯤ ꯍꯥꯏꯗꯨꯅ ꯊꯨꯅ ꯂꯥꯛꯏ꯫ ꯊꯥꯕꯂꯩꯅ ꯕꯤꯔꯦꯟꯗ "ꯌꯥꯝꯕꯨꯡ, ꯌꯥꯝꯕꯨꯡ!" ꯕꯤꯔꯦꯟ ꯆꯤꯡꯂꯦꯝꯅ "ꯀꯔꯤ ꯍꯥꯏꯕ? ꯀꯥꯏ ꯆꯠꯂꯨꯏꯅꯣ?" "ꯈꯨꯔꯥ ꯇꯣꯅꯨ ꯍꯣꯏꯒꯤ ꯂꯩꯕꯥꯛ ꯄꯦꯎꯕꯅꯦ." "ꯑꯗꯣ ꯕꯣꯔꯥ ꯆꯥꯈꯤꯁꯦ, ꯉꯥꯛꯇꯪ ꯉꯥꯏꯈꯨꯑꯣ." "ꯑꯩ ꯊꯦꯡꯉꯦ. ꯏꯃꯥ ꯀꯩꯊꯦꯜ ꯊꯣꯛꯄꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ." "ꯑꯗꯨ ꯑꯣꯏꯔꯒꯅ ꯕꯣꯔꯥ ꯄꯨꯈꯣ, ꯑꯩ ꯂꯩꯔꯛꯀꯦ." "ꯌꯥꯔꯅꯤꯗ, ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯄꯨꯟꯅ ꯆꯥꯔꯁꯤ." ꯂꯤꯛꯂꯥꯏꯁꯨ "ꯌꯥꯝꯕꯨꯡ, ꯄꯨꯈꯣ ꯀꯩꯅꯣ, ꯃꯤꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯂꯩꯒꯦꯅ ꯍꯥꯏꯔꯤꯁꯤꯕꯨ." ꯊꯥꯕꯂꯩꯅ ꯂꯤꯛꯂꯥꯏꯗ "ꯂꯤꯛꯂꯥꯏ, ꯅꯪ ꯌꯥꯝꯕꯨꯡꯒ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯕꯣꯔꯥ ꯂꯩꯔꯨꯒꯦ. ꯅꯪ ꯌꯥꯝꯕꯨꯡꯕꯨ ꯆꯠꯍꯟꯈꯤꯅꯨꯀꯣ. ꯌꯥꯝꯕꯨꯡ, ꯀꯨꯏꯔꯣꯏꯕ, ꯁꯤꯗꯒꯤꯅꯦ, ꯑꯩ ꯊꯨꯅ ꯂꯥꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯕꯂꯩ ꯆꯦꯟꯈꯤ꯫ ꯕꯤꯔꯦꯟ ꯆꯠꯅꯤꯡꯕꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯦ꯫ ꯕꯤꯔꯦꯟ ꯑꯁꯨꯝꯅ ꯊꯥꯕꯂꯩꯅ ꯇꯧꯕꯁꯤ ꯃꯥ ꯏꯀꯥꯏꯕ, ꯁꯥꯎꯅꯤꯡꯕꯁꯨ ꯀꯌꯥ ꯑꯃꯅꯤ, ꯑꯗꯨꯕꯨ ꯃꯆꯤꯟ ꯊꯣꯛꯅ ꯉꯥꯡꯂꯨꯕꯁꯨ ꯃꯍꯥꯛ ꯉꯝꯖꯗꯦ꯫ "ꯂꯤꯛꯂꯥꯏ, ꯍꯣꯔꯦꯟ ꯅꯪꯅ ꯊꯥꯕꯂꯩꯗ ꯈꯔ ꯍꯥꯏꯌꯨ. ꯑꯁꯨꯝꯅ ꯃꯇꯨꯡ ꯇꯧꯍꯟꯒꯅꯨ. ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ. ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ." "ꯑꯩꯅꯁꯨ ꯍꯥꯏꯕꯕꯨꯗꯤ ꯍꯥꯏꯕꯅꯦꯕ, ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ." "ꯌꯥꯝꯕꯨꯡ," ꯊꯥꯕꯂꯩꯅ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯈꯣꯏ ꯌꯥꯝꯅ ꯑꯉꯥꯡꯅꯤ. ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯦ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ. ꯅꯈꯣꯏꯅ ꯎꯔꯤꯕ ꯌꯦꯡꯂꯤꯕ ꯑꯗꯨꯗꯤ ꯉꯁꯤ ꯈꯛꯇꯒꯤꯅꯤ. ꯋꯥꯐꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩꯕꯨ ꯄꯟꯗꯨꯅ ꯃꯤꯅ ꯋꯥ ꯉꯥꯡꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯂꯤꯛꯂꯥꯏ. ꯅꯪꯅ ꯊꯥꯕꯂꯩꯕꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯈꯔ ꯍꯥꯏꯌꯨ. ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ." ꯂꯤꯛꯂꯥꯏ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯊꯥꯕꯂꯩ ꯃꯈꯨꯠ ꯑꯗꯨ ꯊꯤꯟꯗꯨꯅ "ꯇꯨ, ꯏꯅꯦ, ꯁꯤꯁꯨ, ꯉꯥ ꯃꯔꯨꯝ ꯇꯥꯎꯕꯁꯤꯁꯨ, ꯑꯗꯨꯒ ꯀꯤꯂꯤ ꯆꯅꯥꯁꯤꯁꯨ ꯈꯔ ꯍꯥꯞꯄꯤꯔꯛꯑꯣ." "ꯁꯦ, ꯁꯤꯅ ꯌꯥꯔꯗ꯭ꯔꯣ?" "ꯌꯥꯔꯅꯤ ꯏꯅꯦ. ꯑꯗꯨ ꯏꯅꯦ, ꯁꯦꯜꯗꯤ ꯍꯌꯦꯡ ꯊꯣꯔꯛꯑꯒ ꯄꯤꯔꯒꯦ. ꯑꯩ ꯁꯦꯜ ꯀꯥꯎꯗꯅ ꯄꯨꯊꯣꯔꯛꯍꯧꯗ꯭ꯔꯦꯕ." "ꯍꯣꯏ." ꯊꯥꯕꯂꯩ ꯄꯣꯠꯐꯝ ꯑꯗꯨꯗ ꯐꯥꯎꯕ ꯆꯥꯅ ꯊꯛꯅꯅꯕ ꯂꯩꯕ ꯌꯥꯕ ꯂꯩꯔꯛꯇꯨꯅ ꯆꯦꯜꯂꯛꯏ, ꯑꯗꯨꯒ "ꯌꯥꯝꯕꯨꯡ, ꯁꯤ ꯏꯃꯥꯒ ꯆꯥꯃꯤꯟꯅꯧ." ꯕꯤꯔꯦꯟ ꯇꯟꯅ "ꯏꯃꯥꯗ ꯑꯩꯅ ꯂꯩꯔꯛꯄꯅꯦꯁꯨ ꯍꯥꯏꯌꯨꯀꯣ." "ꯍꯣꯏ ꯂꯤꯛꯂꯥꯏ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ." ꯕꯤꯔꯦꯟ ꯄꯟꯊꯔꯝꯗꯅ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯥꯕꯂꯩ ꯈꯪꯉꯤ ꯕꯤꯔꯦꯟꯅ ꯇꯧꯔꯤꯕ ꯎꯠꯂꯤꯕ ꯑꯗꯨ꯫ ꯊꯃꯣꯏ ꯃꯥꯒꯤ ꯅꯤꯡꯉꯥꯏꯅ ꯀꯟꯃꯟꯈꯤꯕꯅ ꯀꯔꯤꯃꯇ ꯎꯁꯤꯜꯂꯨꯕ ꯉꯝꯗ, ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯑꯗꯨ ꯅꯠꯇꯅ꯫ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯔꯛꯏ꯫ ꯂꯤꯛꯂꯥꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯞꯅ "ꯊꯥꯕꯂꯩ." "ꯅꯪ ꯌꯥꯝꯕꯨꯡ..." ꯊꯥꯕꯂꯩꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯏ꯫ ꯊꯥꯕꯂꯩ ꯃꯥꯅ ꯑꯣꯏꯅ "ꯌꯥꯔꯦ ꯕꯥ, ꯂꯤꯛꯂꯥꯏ, ꯑꯩꯉꯣꯟꯗꯅꯦ ꯀꯩꯝꯇ ꯍꯥꯏꯔꯛꯀꯅꯨ. ꯑꯩꯅ ꯌꯥꯝꯕꯨꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯅꯈꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯐꯅ ꯀꯥꯏꯅꯅꯕ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯃꯌꯦꯡ ꯇꯥꯔꯔꯣꯏ. ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯝ ꯁꯨꯝ ꯍꯦꯜꯂꯛꯏ. ꯑꯩꯅ ꯌꯥꯝꯅ ꯍꯥꯏꯅꯤꯡꯗꯨꯅ ꯍꯥꯏꯕ ꯅꯠꯇꯤꯌꯦ. ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ. ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯏꯁꯥꯅ ꯃꯄꯨꯡ ꯐꯥꯅ ꯂꯦꯞꯆꯕꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯉꯝꯃꯤ. ꯀꯅꯥꯅ ꯀꯔꯤ ꯈꯜꯂꯤ, ꯀꯩꯗꯧꯔꯤ, ꯑꯩ ꯂꯣꯏꯅ ꯈꯪꯏ, ꯑꯩ ꯂꯣꯏꯅ ꯎꯏ." ꯂꯤꯛꯂꯥꯏ ꯕꯤꯔꯦꯟꯅ ꯍꯥꯏꯔꯝꯕ, ꯃꯥꯅ ꯍꯥꯏꯒꯦ ꯈꯟꯕ ꯋꯥ ꯑꯗꯨ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯕꯤꯔꯦꯟ ꯊꯨꯅ ꯂꯥꯛꯏ꯫ ꯕꯤꯅꯥꯅ ꯃꯆꯥꯗ "ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ, ꯊꯦꯡꯈꯤꯕ ꯇꯥꯔꯦ." ꯕꯤꯔꯦꯟ ꯍꯣꯕꯦ ꯄꯨꯔꯛꯂꯤꯕ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯗꯨꯅ "ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯊꯦꯡꯈꯤꯕ. ꯂꯣꯏꯔꯦ. ꯍꯩꯃꯥ, ꯅꯐꯤ ꯐꯨꯔꯤꯠ ꯑꯗꯨꯗꯗꯤ ꯍꯣꯡꯇꯣꯔꯛꯎꯗꯅ ꯅꯪꯕꯣ." "ꯌꯥꯔꯅꯤꯗ, ꯀꯩꯗꯧꯋꯤꯒꯦ ꯁꯤꯕꯨ? ꯍꯩ, ꯅꯪꯕꯨ ꯄꯥꯈꯪꯅꯤ ꯍꯥꯏꯕꯒꯁꯤ ꯂꯣꯏꯅ ꯀꯥꯎꯔꯕ꯭ꯔꯅꯦꯍꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ? ꯃꯤꯅ ꯎꯔꯒ ꯐꯨꯔꯤꯠ ꯑꯍꯟꯕ ꯂꯤꯠꯂꯒ ꯑꯩꯕꯨ ꯍꯦꯟꯅ ꯐꯖꯊꯣꯛꯀꯗꯕꯁꯨ ꯂꯩꯇꯦ. ꯑꯩꯗꯤ ꯑꯩ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩꯒꯗꯧꯔꯕꯅꯤ. ꯀꯥꯟꯅꯗꯦ ꯏꯃꯥ, ꯐꯨꯔꯤꯠ ꯃꯟꯈꯤꯅꯕ ꯄꯣꯠꯅꯤ." ꯕꯤꯔꯦꯟ ꯃꯃꯥꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯀꯩꯊꯦꯜꯗ ꯍꯦꯛ ꯊꯤꯟꯊꯣꯛꯄꯅꯤ꯫ ꯃꯃꯥ ꯊꯤꯟꯕ ꯍꯜꯂꯛꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯅ ꯃꯥꯅ ꯊꯣꯡꯗꯨꯅ ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯅꯤ꯫ ꯕꯤꯅꯥ ꯀꯩꯊꯦꯜ ꯂꯣꯏꯔꯗꯨꯅ ꯄꯣꯠꯌꯣꯟꯕꯤ ꯃꯌꯥꯝ ꯑꯃꯒ ꯀꯨꯝꯂꯛꯏ꯫ ꯃꯧ ꯅꯍꯥ ꯑꯃꯅ "ꯌꯨꯝ ꯌꯧꯒꯅꯤ ꯈꯟꯕꯗ ꯈꯣꯡꯁꯦ ꯊꯥꯡꯅꯤꯡꯗ꯭ꯔꯦꯗ ꯏꯅꯦ ꯑꯩꯗꯤ." ꯑꯃꯅ ꯑꯃꯨꯛ "ꯀꯔꯤꯅꯣꯅꯦ ꯊꯕꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯇꯧꯍꯩꯗꯦꯅꯦ. ꯀꯅꯥꯒꯨꯝꯕꯅ ꯌꯨꯝꯇꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯗ ꯆꯪꯅꯤꯡꯗ꯭ꯔꯕ?" "ꯆꯪꯅꯤꯡꯗ꯭ꯔꯦꯗ ꯏꯅꯦ. ꯍꯜꯂꯨꯔꯒ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯂꯨꯔꯅꯤ. ꯂꯣꯏꯔꯒ ꯍꯣꯔꯦꯟ ꯃꯌꯥꯝ ꯑꯃꯨꯛ ꯇꯨꯝꯅ ꯍꯤꯞꯅꯔꯛꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯇꯨꯝꯒꯗꯧꯔꯤꯕꯅꯤ. ꯌꯥꯍꯧꯕꯁꯨꯅꯦ ꯎꯆꯦꯛꯅ ꯍꯧꯗ꯭ꯔꯤꯀꯥꯟꯗ, ꯀꯅꯥꯝꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯍꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦꯍꯦ ꯑꯩꯗꯤ. ꯏꯆꯥ ꯅꯨꯄꯤꯅꯅꯦ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯤ.
Ine Binagisu Birena chak loiduna thanamanine ine. Loiramani chakpudi. Is nungaijari ine bema nangi punsise. Asuk phaba nacha nupasibu kadaidagi laurudoino. Magi masasidane waba haiba masiba sunglai laitre. Ngahakta phaba pothadi. Nupi manga leibado adugumba imungnaga henba nateda. Imung mangolga tuna marola manaliba. Amana amukhumlai. Haisu haibani Bina ibema. Aikoi Birense ma amu phaba angang lekai sida yaudi. Machin makhanaga marola manungsiriba. Maramna maram moiba. Isa nupiga leiramlabadine. Namdana oirasu pisingadabani. Bina chauthokjaba minok ama noktuna nolokna khumlai. Kadaidagino da ichi. Nakhoina nungsiduna panghaida haibibani. Nate. Ai ma ngaktanaga haiba nate ko mi loina hainarabani. Nangi nacha asidi atangbani ibema atangbani. Bina masu khangi machagi machai. Mimang thokna hairudrabasu machagi damakta thamoida chauthokjaba pokjai nungaijai. Biren chak loiduna magi phamungda hiptuna leiram. Bina amuk changlaktuna yumyai adudagi machabu khaurai. Imagi Biren. Ima la oni nangbo. Biren taraduna thoklai. Ima hale. Isa waramani. Chak saragane tumnanaba tawro la. Bina chak adu haidoktuna yenglubada insang yauramdaba aduda. Haima. Nangdi insangdi thongdrabro. Thongdre. Thabalaina kai no mayam ama leiraga ngasai halakpada pire. Adu oina charase. Ho phare. Biren phana yam mana thangtoragliba adu. Binana. Is. Sidi yam kreda. Saba bungam gadawribrani he. Kaidobagi asuk yamna lehela ino. Nang aita chaba sidabu. Aina nati mana leirakpad. Aina di phana kana haibani. Yengoi imagi bungo. Imane madugi memcha haibido hainadi. Siaga khara pai haiduna mangak yamna haigat. Ngai sen oibada kaya nungairoi. Thabalaigi khalaga budi nungaiti. Isado yam phai nungsi. Aiga maga marimta leinade deima. Mana ta sum tawjabagi wan. Aina su haibani. Ngasisu liklaida khara hayo haina hairamabani. Migi machada pangangda ngangbusu tawrunu phatti. Tapna ingna wakhal tananaba hai. Madine inkhalakpani. Apapata khangba nate. Nangtana karisu hairun. Maraina tokchani. Biren amadi thabalai ani asi yengnarubada. Birena khara aduk hal. Thabalaina Birenbu nungsijaba khanjaba ayamba mipum khudingna loina khangi. Mayam sigi marakta Bina matanasu hena khangi. Birena tapna. Aishu kari hairaga mana aingondagi lapthokadabano khangdi. Thina kaya phajana kaya amasu hairabani. Lakini magi sumatamama soidana laki. Ichana ta lalugano. Karigumba nangna laluba thoklaba. Natungda nangidama. Nama asunbi aina tana kanamta lepigadaba laiti. Mase nang khang. Phana lairaga nangna leiraba oirabasu. Ngasi phawba ithakta kana amatana. Wahai ama phawba hairaba nati. Masi khangna ichana chalo. Isabu chawna nabu hotnarakpada. Imana kayada wai. Ani changduna hotnaba phawbada kadaino hairaba asida. Ai thantana. Kana amagi thongjinda changda. Isabu yoglakpani. Bina machabu asumna marakta. Joithoke honarakpa thamoy adu phajilai. Asigumba mamagi akanma wahai kaya asinasu Biren pangal thokpa ngamdabani. Chongliba mihul adu loshinduna phathajaduna lakpani. Biren mamana nganglibadu karimata khumde magi chafam thokpa chak adu chaba loiduna magi kada changaktuna hipkhre. Biren phana kuinaba phawba tumthau haiba yade. Thabalegi muna sangna joijaina tariba samlang adubu mitta urei. Biren manasu thabalaibu nungsijai adubu lairabagi irol nungdan luptuna laikibana maka phungba ngamjadabani. Biren masa adu phaglang nungda amuk chepsili. Ngahak leiraga thamoy adu maron lonba haurai. Thabalai. Aidi nangi lainamna ngaujabani. Adubu nangi natik nangan henman khibana. Aina nanakta nakpa ngamdabani. Thamoy se. Nangi miholdi holi. Biren ahing aduma mathanta khanba yaba kaya ama khalai. Sagenbi anganbadagi chingi sambal langduna maki semba haurai. Mama ibe mana. Sagenbiya se hangam se oina thongasi. Ima ai ngasidi chakam ta thongba ngamoi ko. Haima karigino ai thabak kita loisingese.
Ngamoy. Ay ngasidine chaka chadrasu toke. Sakenbi ngangang thore. Hai, kadaidano ni ayuksida bo. Mama na nganglibadu ka karimata tade Toro khoitamna lai. Mama ibema upai leite. Kayadano yengun he masi angangse. Irang na maro na mapariba. Nupa unaba chatpa kaidubu soidana oiramgadoribani. Chak chakhom ama phawbudi thongningde. Sakenbi Torogi manakta changaktuna harauna. Kaino haibira. Kaino hairo. Adugura ta thawbana horen singju charose hairi. Nahangi pisubada adugi. Asengbai hairakprane. Hairi. Nangna haiba paknamda adusu laibiragi. Ngarangdo ma thabak chinduna tawbani hai. Nungaire. Adudi ai chaka yam chararoi. Charanu. Adugane nangi haunabi sumgaina duna laibudo tawganu ko. Ado haige haina ai laini. Mi mathau chinbanina kuina akhoi bungai hanbudo lungai deba. Is nangna ta thawbugi wabi base wabi khreda koi bema. Wada yari broi bema. Hoine ngasidi chakse hek loibaga lusiladabani. Aduni aisu irulu zabaga loina loiraponi. Ado ai chalage nangi na thawdo sat lusiluroko nangi haunabi moli tilai khumbidawna tawraga leibodo adu to hoi he yare chalo amta hoi chalage Sakenbi kari mo hairuni thawbaga unagani haiba asidani ahing asi tumba phawba yakhidabani mana haraujariba langjariba asi hainakibagi matung ina Toro amadi Sakenbi anido sakraba nungsa marag aduda thoglai Toro Sakenbida Sakenbi nungsa se phanadi lairi hai as yani se swaida ngahak leise mi hore laga akhoi ngainabado pharibraba ngaiba moi leirak machindo adudoina ngairesidana yare nangsu sumhenjile anido uruma makhanduna phamduna thawba hoibu lakpa ngai thawba bijoi gida lai bijoi tumduna leirami oi hagolomta kaino ibungo nungsa maraksida as hagoloba kaigino ngamoroi nangsu tumningadi tumsila konbigi kaide mo manam namba nangi phamungsidane ai tumningdraga touna chalo na yumda asi hairaga mamaidu laithoktuna tumki thawbana haima mina haise kemtaga thausadine thaba amta chaminausi lao haiba kaidanu kai thabang Sakenbido amta unarusi lao is ngamoroi lausu lauroidaba nupidu unaraga kaidawna doino matam mangnanabani as kanana khangbano amta laose wa khangeba ai nangna kaisu Sakenbi lauroi haba talleba ai unaningde nang unausu chalo haima aduna kona khanarase haba lao haiba hojik oina ngakta unarusi lao haiba nahan phi subibagi singju leibige na hairamani lao bose mi ngairamba tareba thawba bijoi bu makut paiduna chingkhali bijoi upai leita hogalai yekraponi tang tumbasida leramo ai mai tawgi as yare lao nang u phajaba leite Sakenbi unabagi maiga mukta danaga sapon tingnanaba lao yare nangna iheni heleba thawbana ngamduna bijoi namdana puraga thoglai somdasu Toro nungsa marak aduda kuinaga ngaisalakpagi wabana loire Toro phamna uiba haurai Sakenbi madi uibadi laayadana mangak adu thangkatuna thawbo hibu lakpra haina yengi Sakenbi ure aniduna leirak machinda thoraklibado anisi yamna lapnaruba lam nate leirak amamam Sakenbi Toroda Toro ta thawbo hilai Sakenbi thawbo hilakbo ubada mapi masamana sem Toro hakam launa chanduna as laba lai thawba chalambadagi chaplepi aduga mamit adu chena uisinki bijoi khangningna kari muktabrage namit arawbududa tinna muchangabo nati Sakenbigi phanek machusi yungni nungsa maraksida ngangadana laiti oiba mi nupa unabani haidana kezari ni kaino nate asi nupijibu imphal nupini di hai mana sugamna khunung juri sibu kaino khangdi wani khunung jubi se natro nangna koini na koiri se aina lan batara tro ta jadi
ꯅꯪꯅ ꯂꯥꯟꯗꯦ ꯍꯥꯏꯒꯦꯔꯣ? ꯑꯁ ꯕꯤꯖꯣꯏ, ꯑꯩ ꯁꯨꯝ ꯇꯟꯁꯤꯜꯂꯛꯏ. ꯍꯜꯂꯧꯔꯁꯤꯔꯥ? ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯄꯛꯇ꯭ꯔꯤꯁꯤꯕꯣ? ꯑꯩꯅ ꯃꯁꯤ ꯈꯪꯗꯅꯅꯦ ꯀꯦꯅꯨ ꯍꯥꯏꯕꯅꯦꯕ. ꯁꯨꯝ ꯅꯛꯁꯜꯂꯛꯏ. ꯗꯨꯔꯒꯥꯒꯤ ꯊꯥꯡꯄꯥꯛ ꯄꯥꯏꯕꯤꯗꯣ ꯁꯨꯝ ꯃꯥꯟꯁꯜꯂꯛꯏ. ꯀꯩꯅꯣꯝ ꯇꯧꯔꯤꯃꯤ. ꯕꯤꯖꯣꯏ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯇꯨꯅ ꯅꯔꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯣꯛ ꯂꯥꯛꯑꯣ, ꯃꯤ ꯉꯥꯏ ꯂꯩꯔꯦ. ꯊꯧꯕ ꯇꯟꯅ ꯂꯥꯛꯏ. ꯁꯒꯦꯟꯕꯤ ꯊꯧꯕ ꯎꯅꯒꯅꯤ ꯍꯥꯏꯅ ꯃꯥꯗꯤ ꯀꯦꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯃꯍꯧꯁꯥꯅ ꯁꯒꯦꯟꯕꯤ ꯀꯦꯕꯁꯤ ꯌꯥꯝꯅ ꯄꯛꯆꯗꯦ. ꯀꯦꯗꯕꯤ ꯆꯝꯅ ꯂꯩꯕꯅ ꯃꯥꯒꯤꯗꯤ ꯃꯗꯨꯅ ꯃꯍꯦꯜꯂꯤ. ꯀꯦꯔꯤꯕꯅꯤ ꯅꯥꯜꯂꯤꯕꯅꯤ ꯍꯥꯏꯅ ꯃꯁꯥꯒ ꯏꯆꯥꯟ ꯆꯥꯟꯅꯗꯅ ꯆꯨꯁꯤꯟꯅꯗꯅ ꯀꯦꯕ ꯑꯁꯤ ꯁꯒꯦꯟꯕꯤꯅ ꯍꯦꯛ ꯇꯧꯏ. ꯉꯁꯤꯁꯨ ꯃꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯕ. ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗꯅꯤ ꯊꯧꯕꯅ ꯁꯒꯦꯟꯕꯤꯕꯨ ꯍꯦꯛ ꯇꯜꯂꯤꯕ, ꯍꯩꯅꯗ꯭ꯔꯤꯕꯁꯦ. ꯊꯧꯕ ꯃꯥꯗꯤ ꯃꯇꯝ ꯑꯁꯤꯒꯤ ꯃꯤꯅꯤ, ꯏꯝꯐꯥꯜ ꯃꯌꯣꯟꯅꯤ. ꯃꯥꯗꯤ ꯑꯗꯨꯝ ꯌꯦꯡꯕꯗ ꯆꯥꯟꯅꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ. ꯊꯧꯕ ꯇꯟꯅ ꯁꯒꯦꯟꯕꯤ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ? ꯇꯣꯔꯣꯅ ꯑꯣꯏꯅ, ꯌꯥꯝ ꯀꯨꯏꯔꯦꯗ ꯇꯥ ꯊꯧꯕ, ꯉꯁꯥꯏ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟꯗ ꯂꯩꯔꯤꯉꯩꯗꯒꯤꯅꯤ. ꯁꯒꯦꯟꯕꯤꯅ ꯑꯃꯨꯛ, ꯅꯠꯇꯦ ꯇꯥ ꯊꯧꯕ, ꯀꯨꯏꯗ꯭ꯔꯤ. ꯇꯣꯔꯣꯅ ꯅꯨꯡꯁꯥ ꯈꯔ ꯑꯗꯨꯛ ꯌꯥꯝ ꯁꯥꯕꯗꯨꯗ ꯁꯨꯝ ꯍꯥꯏꯔꯤꯅꯤ. ꯀꯨꯏꯗ꯭ꯔꯤꯀꯣ ꯇꯣꯔꯣ? ꯑꯧ ꯍꯣꯏ ꯀꯨꯏꯗ꯭ꯔꯤ. ꯑꯩꯅ ꯁꯨꯝ. ꯊꯧꯕ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯏ. ꯊꯧꯕ ꯃꯈꯥ ꯇꯥꯔꯛꯏ. ꯂꯥꯛꯑꯣ, ꯏꯅꯦ ꯑꯁꯪꯕꯤꯒꯤꯗꯨꯗ, ꯑꯗꯨꯗꯅ ꯈꯔ ꯍꯥꯎꯕꯅꯤ. ꯄꯥꯛꯅꯝꯁꯨ ꯌꯥꯎꯕꯅꯤ, ꯃꯉꯣꯟꯗꯒꯤ ꯑꯣꯏꯅ ꯆꯥꯔꯨꯔꯁꯤ. ꯃꯌꯥꯝꯗꯣ ꯑꯁꯪꯕꯤꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯏ. ꯊꯧꯕꯅ ꯁꯒꯦꯟꯕꯤꯗ, ꯁꯒꯦꯟꯕꯤ, ꯅꯣꯏꯅ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯔꯣ. ꯌꯥꯅꯤꯗ ꯇꯥ ꯊꯧꯕ ꯈꯣꯏꯅ ꯆꯥꯁꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤꯗꯤ. ꯇꯣꯔꯣ, ꯅꯪꯗꯤ ꯀꯝꯗꯧꯕ? ꯇꯥ ꯊꯧꯕ, ꯑꯩꯒꯤꯗꯤ ꯄꯥꯛꯅꯝꯕꯨ ꯌꯥꯎꯔꯕꯗꯤ ꯌꯥꯔꯦ. ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯨꯔꯒꯦꯀꯣ. ꯕꯤꯖꯣꯏ ꯃꯔꯛꯁꯤꯕ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯒꯦꯟꯕꯤꯗ, ꯁꯒꯦꯟꯕꯤ, ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ? ꯅꯁꯛ ꯅꯁꯥꯒ ꯎꯈꯤꯗ꯭ꯔꯦ. ꯑꯩꯈꯣꯏ ꯊꯧꯕꯅ ꯃꯄꯥꯟꯒ ꯄꯥꯛꯅ ꯊꯣꯛꯀꯅꯨ ꯀꯥꯏꯅꯒ ꯍꯥꯏꯂꯛꯄ꯭ꯔꯕ? ꯁꯒꯦꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯥꯏꯗꯦꯗ ꯇꯥ ꯕꯤꯖꯣꯏ, ꯑꯗꯨꯒꯨꯝꯕꯒ ꯍꯥꯏꯕ ꯃꯤ ꯅꯠꯇꯦ. ꯑꯗꯨꯅꯤ, ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯥꯅꯒ ꯉꯝꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯉꯝꯖꯁꯅꯨꯗ, ꯑꯗꯨꯒꯤ ꯋꯥꯗꯤ ꯆꯞ ꯃꯥꯟꯅꯩ. ꯕꯤꯖꯣꯏ ꯅꯣꯛꯏ ꯁꯒꯦꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ. ꯊꯧꯕ ꯆꯪꯂꯛꯇꯨꯅ, ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯝꯃꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯁꯒꯦꯟꯕꯤꯅ ꯍꯥꯏꯔꯤꯕ, ꯃꯥꯕꯨ ꯃꯄꯥꯟꯒ ꯄꯥꯛꯅ ꯊꯣꯛꯍꯟꯗꯦ ꯍꯥꯏꯔꯤꯅꯦ. ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯅꯣ. ꯅꯨꯄꯤꯅ ꯃꯄꯥꯟ ꯄꯥꯛ ꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ. ꯂꯝ ꯍꯦꯟꯕ ꯈꯣꯏꯃꯨ ꯄꯥꯏꯔꯛꯇꯨꯅ ꯂꯍꯤꯕꯨ ꯈꯧꯕꯨꯝ ꯊꯟꯅ ꯊꯛꯈ꯭ꯔꯕꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ ꯍꯥ? ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ. ꯕꯤꯖꯣꯏ ꯃꯥꯁꯨ ꯈꯪꯏ ꯊꯧꯕꯒꯤ ꯃꯆꯠ, ꯑꯗꯨꯕꯨ ꯐꯣꯡꯗꯦ. ꯃꯥꯒꯤ ꯃꯇꯨꯡꯗꯅ ꯑꯗꯨꯃꯛ ꯆꯠꯂꯤ. ꯃꯌꯥꯝ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯍꯟꯅꯔꯛꯂꯤ. ꯊꯧꯕꯅ ꯇꯣꯔꯣꯗ, ꯇꯣꯔꯣ, ꯅꯪꯕꯨ ꯅꯕꯨꯛ ꯊꯜꯂꯛꯄ꯭ꯔꯅꯦ? ꯊꯜꯂꯛꯏꯗ ꯇꯥ ꯊꯧꯕ. ꯑꯁꯨꯝꯅ ꯄꯤꯖꯕꯤꯒꯅꯤ ꯍꯥꯏꯔꯒꯗꯤ ꯃꯊꯪꯗꯤꯅꯦ, ꯐꯤꯗꯣ ꯑꯩꯅ ꯁꯨꯔꯁꯨ ꯁꯨꯒꯦ. ꯕꯤꯖꯣꯏꯅ ꯑꯣꯏꯅ, ꯌꯥꯏꯅꯦ, ꯃꯊꯪꯗꯤ ꯑꯩꯒꯤꯁꯨ ꯈꯔ ꯌꯥꯍꯧꯕ ꯇꯥꯔꯦ. ꯌꯥꯏꯌꯦ, ꯇꯧꯕꯇꯕꯨ ꯁꯦꯜ ꯈꯔꯗꯤ ꯇꯤꯡꯕ ꯇꯥꯔꯦ. ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ, ꯏꯆꯜꯁꯤꯡꯅ ꯆꯥꯕꯕꯣ ꯆꯞ ꯃꯥꯟꯅꯩ, ꯅꯠꯇ꯭ꯔꯅꯦ ꯊꯧꯕ? ꯑꯧ ꯃꯥꯅꯤ. ꯁꯒꯦꯟꯕꯤ, ꯆꯪꯈ꯭ꯔꯣꯀꯣ ꯅꯈꯣꯏꯁꯨ. ꯑꯩꯈꯣꯏꯁꯨ ꯆꯪꯉꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯍꯣꯏ, ꯑꯗꯣ ꯐꯖꯅ ꯆꯪꯉꯨꯀꯣ. ꯊꯧꯕ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ, ꯍꯣꯏ. ꯊꯧꯕ ꯑꯃꯗꯤ ꯕꯤꯖꯣꯏ ꯑꯅꯤꯗꯨ ꯆꯪꯂꯛꯏ. ꯊꯧꯕ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯇꯨꯅ, ꯋꯥꯏ ꯍꯦꯛ ꯁꯪꯉꯤ. ꯑꯃꯨꯛ ꯀꯩꯗꯧꯔꯕ? ꯇꯧꯔꯤꯗꯨ ꯎꯗ꯭ꯔꯣ? ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯕꯅ ꯑꯩꯗꯤ ꯉꯁꯥꯏꯒꯤ ꯁꯤꯡꯖꯨꯀꯥꯗꯣ ꯂꯥꯛꯇꯅ ꯂꯪꯅꯤꯡꯉꯕꯅꯤ. ꯀꯔꯤꯒꯤ? ꯑꯗꯨꯛ ꯌꯥꯝ ꯍꯥꯎꯔꯤꯗꯨꯕꯨ? ꯍꯥꯎꯕꯩ ꯋꯥ ꯅꯠꯇꯦꯅꯦ. ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯅꯞꯇꯨ ꯊꯨꯠ ꯆꯤꯡꯈꯠꯂꯒ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯇꯥꯅꯤꯡꯗꯕꯅ. ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯅꯃꯥꯏ ꯑꯊꯤꯕꯗꯨ ꯁꯨꯛꯂꯤꯕꯗꯤ. ꯅꯠꯇ꯭ꯔꯗꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯏꯆꯥꯎ ꯍꯦꯛ ꯆꯥꯎꯈꯩ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕ ꯃꯑꯣꯡꯁꯦ ꯃꯁꯤꯒ ꯑꯣꯏꯔꯦ ꯑꯩꯅ ꯈꯣꯏꯗꯧꯁꯤ ꯂꯪꯈꯠꯂꯛꯏꯁꯦ. ꯈꯔ ꯅꯨꯡꯁꯤꯕꯤꯒꯦꯅ ꯈꯟꯕꯅꯤ, ꯃꯥꯒꯤ ꯃꯑꯣꯡ ꯇꯥꯗꯕ ꯂꯤꯆꯠ ꯑꯃ ꯍꯦꯛꯇ ꯎꯔꯛꯏ. ꯑꯗꯩꯗꯤ ꯕꯤꯠꯁꯦ ꯍꯦꯛꯇ ꯍꯟꯈꯤꯕ. ꯑꯗꯨꯒꯤ ꯋꯥꯕꯨ ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯛꯑꯒ ꯃꯔꯥꯏꯅ ꯐꯖꯅꯤ. ꯀꯅꯥ ꯅꯠꯇꯦꯅ ꯀꯣꯏꯖꯗꯗꯅ ꯇꯧꯖꯔꯤ ꯑꯣꯏꯔꯤꯅꯤ. ꯀꯥꯏꯗꯩꯅꯣꯗ, ꯍꯩꯅꯗꯦ. ꯅꯨꯄꯤꯒ ꯑꯣꯏꯁꯜꯂꯦ, ꯑꯗꯨꯒ ꯆꯃꯣꯠꯅꯔꯁꯨ ꯐꯕ ꯋꯥꯗꯤ ꯐꯩ ꯀꯩꯅꯣ. ꯁꯒꯦꯟꯕꯤꯃꯨꯛ ꯐꯕ ꯏꯝꯐꯥꯜ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥ ꯌꯥꯎꯔꯤꯒꯦ? ꯏꯪꯅ ꯃꯔꯣꯜ ꯑꯃ ꯇꯞꯂꯤꯕ, ꯃꯔꯝꯅ ꯃꯔꯣꯜ ꯑꯃ ꯃꯣꯛꯂꯤꯕ. ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯈꯩꯁꯨ ꯂꯣꯏꯅ ꯌꯥꯏ. ꯌꯦꯡꯉꯣ, ꯑꯇꯩ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯒ ꯃꯥꯟꯅꯕ꯭ꯔꯣ? ꯌꯦꯡꯉꯣ, ꯐꯤꯔꯣꯟꯗ ꯁꯦꯠꯂꯦ ꯆꯦꯛꯁꯤꯟ ꯋꯥꯏꯁꯤꯟꯅ. ꯃꯥꯕꯨ ꯀꯔꯥꯏꯗ ꯐꯠꯇ꯭ꯔꯒꯦ?
ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯗ, ꯐꯩꯅꯤ. ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯂꯣꯏꯅꯔꯤꯕ ꯑꯁꯤꯅꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯗꯥꯏꯗꯅꯣꯃ ꯆꯃꯣꯠꯅꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯕ, ꯑꯩꯅ ꯍꯩꯅꯗꯕ ꯄꯥꯝꯖꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯗꯨꯝ ꯌꯥꯎꯔꯤꯁꯦ. ꯁꯤꯗ ꯑꯣꯏꯔꯦ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯍꯦꯛ ꯍꯦꯛ ꯅꯥꯟꯊꯨꯔꯛꯏꯁꯦ. ꯌꯥꯔꯦ ꯈꯪꯉꯦ. ꯅꯪꯅ ꯄꯥꯝꯃꯤꯕ ꯅꯨꯄꯤꯁꯦ ꯀꯔꯤꯝꯇ ꯁꯣꯏꯗꯅ ꯁꯤꯇ꯭ꯔ ꯂꯩꯇꯕ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯣ? ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩꯅꯣ. ꯑꯣ ꯑꯗꯨꯗꯤꯅꯦ ꯐꯪꯉꯔꯣꯏ. ꯐꯪꯗ꯭ꯔꯒ ꯇꯣꯛꯑꯦꯗꯅ. ꯂꯥꯏꯅ ꯇꯝꯕ ꯑꯃ ꯃꯥꯏꯅ ꯂꯥꯛꯆꯅꯤ, ꯀꯩꯝꯇ ꯈꯟꯗꯦ. ꯊꯧꯕ ꯐꯅ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯒꯁꯨ ꯑꯁꯨꯝꯅ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯑꯆꯥꯄꯣꯠ ꯆꯥꯕ, ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯗꯤ ꯑꯗꯨꯃꯛ ꯇꯧꯏ. ꯁꯛꯍꯦꯟꯕꯤꯒꯤ ꯃꯥꯡꯗꯁꯨ ꯅꯣꯡꯃꯇ ꯃꯥꯕꯨ ꯍꯩꯅꯗꯕ ꯄꯥꯝꯖꯗꯕ ꯎꯠꯂꯛꯇꯦ. ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯎꯠꯐꯝ ꯊꯣꯛꯄ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯎꯠꯂꯤ, ꯑꯗꯨꯝ ꯇꯧꯏ. ꯕ꯭ꯔꯣꯖꯦꯟꯅ ꯉꯥꯟꯕꯤꯗ, ꯅꯆꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯎꯗ꯭ꯔꯤꯕꯁꯤꯅ? ꯕꯤꯖꯣꯏ ꯈꯣꯏꯗꯔ ꯀꯩꯅꯣꯝꯃ ꯆꯠꯈꯤꯒꯨꯝ ꯇꯧꯕꯅꯤ. ꯕꯤꯖꯣꯏ ꯈꯣꯏꯗ ꯑꯣꯏꯔꯕꯗꯤ ꯐꯩ. ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯛꯍꯦꯟꯕꯤ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯨꯒ ꯍꯦꯛ ꯍꯦꯛ ꯂꯣꯏꯅꯕ ꯎꯏꯅꯦ. ꯃꯗꯣ ꯃꯃꯥ ꯅꯪꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ. ꯑꯩ ꯂꯩꯀꯥꯏ ꯃꯁꯦꯜ ꯂꯧꯅ ꯂꯩꯅꯕ ꯄꯥꯝꯗꯦ. ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯗꯤ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯆꯥꯎꯅ ꯍꯣꯡꯒꯗꯧꯔꯤꯕꯅꯤ. ꯀꯗꯥꯏꯗꯒꯤ ꯁꯛꯍꯦꯟꯕꯤꯒꯅꯦ ꯅꯆꯥꯒꯅꯦ ꯀꯣꯏꯅꯒꯗꯕ ꯅꯠꯇꯦ. ꯃꯄꯥꯒꯤ ꯃꯆꯥꯅꯤ. ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯆꯠ ꯂꯧꯕ ꯇꯥꯕꯅꯤ, ꯐꯖꯕ ꯄꯥꯝꯈ꯭ꯔꯕ. ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯣꯏꯔꯕ. ꯑꯩꯗꯤ ꯀꯨꯜꯂꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯐꯖꯩ, ꯄꯥꯝꯃꯤ. ꯃꯥ ꯑꯗꯨꯝ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤꯅꯦ. ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯒꯗꯕꯁꯨ ꯅꯠꯇꯦ. ꯅꯆꯥꯅꯨꯄꯥ ꯑꯁꯤꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯍꯪꯈꯤꯁꯤ. ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯑꯋꯣꯠ ꯑꯄꯥ ꯁꯥꯕ ꯌꯥꯕ ꯅꯠꯇꯦ. ꯏꯃꯨꯡ ꯀꯥꯏꯗꯨꯅ ꯇꯣꯛꯀꯗꯧꯔꯤꯕ ꯄꯣꯠꯅꯤ. ꯑꯗꯨꯗꯤ ꯁꯨꯝꯗꯧꯔꯁꯤ. ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯉꯥ ꯑꯆꯧꯕ ꯑꯃ ꯄꯨꯗꯨꯅ ꯍꯦꯛꯇ ꯆꯠꯂꯁꯤ. ꯏꯕꯨꯡꯉꯣꯁꯨ ꯃꯔꯥꯏꯅ ꯌꯦꯡꯖꯔꯖꯅꯤ. ꯍꯩꯃꯥ, ꯈꯔ ꯊꯨꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ? ꯃꯤꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯁꯨ ꯈꯪꯗꯅ ꯒꯣꯔꯣꯡ ꯍꯦꯛꯇ ꯆꯪꯂꯗꯨꯅ ꯃꯤꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯗꯨꯅꯕꯨ. ꯍꯩ, ꯑꯩꯅ ꯈꯪ. ꯑꯗꯨꯒꯨꯝꯕ ꯇꯨꯀꯥ ꯇꯨꯀꯤ ꯊꯤꯕ ꯏꯃꯨꯡ ꯅꯠꯇꯦ. ꯑꯩꯅ ꯃꯕꯨ ꯈꯪꯅ ꯇꯤꯟꯅꯈ꯭ꯔꯕ ꯄꯣꯠꯅꯤ. ꯍꯧꯖꯤꯛꯇꯕꯨ ꯃꯥꯒꯤ ꯃꯊꯧ ꯆꯤꯟꯅꯈꯤꯕꯒꯤ ꯊꯣꯏꯅ ꯄꯨꯅꯈꯤꯗꯕꯒꯤ ꯋꯥꯅꯤ. ꯐꯔꯦꯅꯦ, ꯃꯈꯣꯏ ꯄꯥꯕꯨꯡꯅꯕꯨ ꯁꯤ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯔꯒ ꯂꯣꯏꯔꯦꯗꯅ. ꯍꯥꯏꯅ ꯊꯧꯕ ꯍꯜꯂꯛꯂꯦ ꯕ꯭ꯔꯣꯖꯦꯟꯅ ꯃꯆꯥꯗ. ꯏꯄꯥꯒꯤ ꯕꯨꯡꯉꯣ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ. ꯄꯥꯕꯨꯡ, ꯌꯦꯡꯉꯣꯏ, ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯦꯛꯃꯥꯏꯗ ꯆꯠꯂꯨꯕ ꯇꯥꯔꯦ. ꯀꯩ ꯂꯩꯔꯒꯦ ꯄꯥꯕꯨꯡ? ꯏꯄꯥꯒ ꯊꯥꯏꯅ ꯇꯤꯟꯅꯔꯝꯕ. ꯅꯈꯣꯏꯅꯗꯤ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ. ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦ. ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ಚಾಸಿ ꯍꯥꯏ. ꯑꯗꯨꯗ ꯏꯆꯥꯕꯨꯁꯨ ꯌꯥꯎꯕ ꯇꯥꯔꯦ. ꯄꯥꯕꯨꯡ, ꯊꯣꯏꯗꯣꯛꯄ ꯑꯩꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯗꯤ ꯅꯆꯥ ꯂꯩꯖꯍꯧꯒꯦꯗ. ꯃꯗꯨ ꯌꯥꯗꯦ. ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ ꯈꯣꯡꯆꯠ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯆꯥꯎꯔꯕ ꯑꯄꯨꯟꯕ ꯑꯃ ꯄꯨꯔꯛꯄ ꯌꯥꯕꯁꯨ ꯃꯌꯥꯏ. ꯊꯧꯕ ꯃꯄꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯑꯥꯔꯊ ꯀꯔꯤꯅꯣꯃꯗꯤ ꯂꯧꯁꯤꯟꯕ ꯋꯥꯏ. ꯕ꯭ꯔꯣꯖꯦꯟ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯄꯗ ꯉꯥꯡꯅꯕꯗ ꯀꯣꯏꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯅꯕ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯋꯥꯉꯥꯡꯅꯤ. ꯊꯧꯕ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ, ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯁꯤꯕꯨ ꯉꯥꯟꯕꯤꯅ ꯇꯥꯞ ꯑꯣꯛꯇꯨꯅ, ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯉꯤꯕꯗꯣ ꯑꯉꯥꯡ ꯑꯁꯤꯅ ꯚꯥꯞ ꯇꯥꯅꯅꯕ ꯁꯦꯡꯅ ꯁꯤꯅꯤ ꯑꯗꯨꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ. ꯁꯨꯝꯗꯧꯕꯅꯤ. ꯆꯠꯀꯗꯧꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯃ ꯑꯃ ꯂꯩ. ꯃꯗꯨ ꯌꯥꯔꯕꯗꯤ ꯍꯨꯗꯨꯅ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ. ꯍꯨꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯅꯪꯅꯅꯤ. ꯊꯧꯕ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯇꯥꯕ ꯉꯝꯗꯦ. ꯀꯗꯥꯏꯗꯩꯅꯣꯗ ꯄꯥꯕꯨꯡ, ꯑꯩ ꯍꯨꯔꯥꯟꯕꯒ ꯑꯃꯇ ꯉꯝꯃꯣꯏ. ꯃꯤꯒꯤ ꯃꯄꯣꯠ ꯑꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯗꯨꯕꯨ ꯀꯩꯗꯧꯅꯒꯦ ꯍꯥꯏꯅꯣ? ꯉꯥꯟꯕꯤ ꯑꯃꯨꯛꯁꯨ, ꯀꯔꯤꯅꯣ? ꯃꯄꯥꯕꯨꯡꯁꯤꯃꯅ ꯑꯉꯥꯡ ꯑꯁꯤꯗ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯂꯩꯔꯤ. ꯏꯕꯨꯡꯉꯣ, ꯁꯨꯝꯗꯧꯕꯅꯤ. ꯅꯪ ꯄꯥꯕꯨꯡꯒꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯌꯦ. ꯃꯁꯛ ꯃꯇꯧꯒ ꯌꯥꯝ ꯐꯖꯩ ꯍꯥꯏ. ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯏꯃꯧ ꯑꯣꯏꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯕ ꯅꯪ ꯄꯥꯕꯨꯡꯅ ꯄꯥꯝꯗꯦ. ꯑꯗꯨꯕꯨ ꯌꯦꯡꯂꯨꯁꯤ ꯍꯥꯏꯔꯤꯕꯅꯤ. ꯀꯩꯁꯨ ꯅꯠꯇꯕ ꯋꯥꯗꯨꯒꯤꯔꯣ ꯉꯁꯥꯏꯗꯒꯤ ꯄꯥꯕꯨꯡꯅ ꯉꯥꯡꯉꯤꯁꯦ? ꯃꯥꯅꯤ. ꯅꯪ ꯄꯥꯕꯨꯡꯒꯤ ꯃꯆꯠꯅꯤ. ꯃꯁꯤꯗꯤꯅꯦ ꯃꯃా ꯄꯨꯛꯅꯨꯡꯗꯒꯤꯅꯤ. ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯌꯥꯔꯔꯣꯏꯗꯕ. ꯕ꯭ꯔꯣꯖꯦꯟ ꯋꯥꯈꯜ ꯌꯥꯝꯅ ꯂꯩꯅ ꯃꯈꯥ ꯇꯥꯔꯛꯏ. ꯑꯗꯨꯅꯤ ꯋꯥꯔꯤ ꯍꯥꯏꯕꯁꯤ. ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯅꯪꯕꯨ ꯄꯨꯗꯨꯅ ꯌꯦꯡꯍꯟꯕ ꯇꯥꯔꯦ. ꯀꯔꯤꯒꯨꯝꯕ ꯏꯆꯥꯅꯁꯨ ꯄꯥꯝꯂꯕ ꯑꯩꯈꯣꯏꯅ ꯍꯥꯏꯅꯗꯨꯅ ꯃꯥꯒ ꯂꯨꯍꯣꯡꯒꯅꯤ. ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ. मुन्ना खनबा याबा खल्लबा मतुंगदा पानगदबनी अमा लेरे फजै पामी हाइदुना हेक्ता ताप लाउना लौबा याबा नते फना नंगना पामदुना लाकदौरिबा नुपी मचा अदुना
ꯑꯩꯈꯣꯏꯒꯤ ꯑꯃꯗꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯤꯍꯨꯟ ꯈꯪꯕ ꯉꯝꯗꯕ ꯑꯣꯏꯔꯒꯗꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯕ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯄꯥꯕꯨꯡꯅ ꯀꯌꯥꯝ ꯌꯥꯝꯅ ꯈꯪꯂꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤꯅꯕꯨ ꯏꯆꯥꯅ ꯈꯜꯂꯤꯕꯗꯨꯁꯨ ꯆꯨꯝ, ꯑꯗꯨꯕꯨ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕ ꯑꯃ ꯂꯩ, ꯁꯅꯥꯎ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯁꯟꯕꯤ ꯍꯥꯟꯅ ꯌꯦꯡꯉꯨ ꯍꯥꯏꯕ ꯑꯃ, ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯦꯡꯒꯗꯧꯔꯤꯕꯁꯤ꯫ ꯄꯥꯕꯨꯡ, ꯑꯩ ꯅꯥꯇꯩ ꯀꯌꯥ ꯆꯥꯒꯗꯕ ꯃꯥꯟꯗꯦꯗ꯫ ꯈꯨꯅꯨꯡꯗꯨꯗꯩꯕꯨ ꯀꯔꯤ ꯑꯊꯨ ꯑꯀꯥꯏ ꯑꯃ ꯀꯩꯁꯨ ꯅꯪꯒꯗꯕ ꯃꯥꯟꯗꯦ꯫ ꯉꯥꯟꯕꯤꯅ ꯑꯃꯨꯛ ꯍꯩ ꯃꯁꯤꯗꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯎ, ꯅꯪ ꯅꯨꯡꯇꯤꯒꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯆꯠꯀꯦ ꯍꯥꯏꯔꯤꯔꯣ ꯃꯁꯤꯕꯨ? ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯧꯕ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ꯫ ꯊꯧꯕꯅ ꯍꯣꯏ ꯄꯥꯕ ꯈꯣꯏꯅ ꯍꯥꯏꯕꯗꯣ ꯌꯥꯔꯦꯗ, ꯑꯩ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯕ꯭ꯔꯣꯖꯦꯟ ꯑꯃꯗꯤ ꯉꯥꯟꯕꯤꯁꯨ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯠꯇꯨꯅ ꯊꯥꯕꯜꯂꯩꯕꯨ ꯌꯦꯡꯂꯨꯕ ꯍꯥꯏꯅ ꯂꯦꯞꯅꯔꯤ꯫ ꯊꯥꯕꯜꯂꯩ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯑꯌꯨꯛ ꯑꯁꯤꯗ ꯕꯤꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯅꯤꯡꯂꯛꯏ꯫ ꯊꯥꯕꯜꯂꯩ ꯃꯃꯥ ꯂꯩꯇꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯕꯤꯔꯦꯟꯒꯤꯗ ꯂꯥꯛꯏ꯫ ꯊꯥꯕꯜꯂꯩ ꯕꯤꯔꯦꯟꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯩꯕꯨ ꯆꯪꯉꯨꯔꯁꯤꯔꯅꯦ? ꯆꯪꯉꯨꯔꯒ ꯃꯤꯅ ꯀꯔꯤꯅꯦꯅ ꯍꯥꯏꯅꯈꯤꯅꯤ? ꯑꯁ ꯊꯣꯛꯂꯛꯄꯁꯨ ꯎꯗꯦ, ꯑꯩꯕꯨ ꯎꯅꯤꯡꯈ꯭ꯔꯦꯗ꯫ ꯀꯥꯏꯗ ꯂꯥꯛꯏꯕ ꯀꯣꯛꯅꯣꯕ, ꯃꯁꯛꯅꯦꯅ ꯐꯖꯕꯁꯨ ꯅꯠꯇꯕ, ꯎꯠꯊꯣꯛꯇꯅ ꯄꯣꯝꯊꯣꯛꯇꯅ ꯂꯩꯕ ꯃꯁꯛꯇꯣ꯫ ꯊꯥꯕꯜꯂꯩ ꯆꯪꯕ ꯉꯝꯗ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯩꯔꯒ ꯊꯣꯡꯒꯥꯟꯁꯤꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦꯗ ꯑꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯍꯪꯀꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩ꯫ ꯕꯤꯅꯥ ꯍꯪꯒꯥꯝ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯊꯥꯕꯜꯂꯩꯅ ꯊꯣꯡꯒꯥꯟꯗꯨꯗ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯆꯠꯇꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯕꯤꯅꯥꯅ ꯍꯩꯃꯥ ꯊꯥꯕꯜꯂꯩꯅꯤꯅꯦꯍꯦ, ꯃꯥꯗꯤ ꯀꯩꯗꯧꯔꯤꯕ ꯑꯁꯤꯗ? ꯊꯥꯕꯜꯂꯩ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ, ꯃꯃꯥꯏꯗꯨ ꯂꯩꯁꯤꯟꯕ ꯉꯝꯗ꯫ ꯑꯁ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ, ꯃꯆꯥꯅꯨꯄꯥ ꯂꯨꯝꯕ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯃꯥꯒꯤ ꯈꯣꯟꯊꯤ ꯑꯣꯏꯅ ꯆꯥꯕ ꯇꯥꯔꯕ? ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ꯫ ꯊꯥꯕꯜꯂꯩ ꯀꯧꯔꯤꯕꯗꯨꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯗꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩ꯫ ꯕꯤꯅꯥ ꯆꯪꯉꯛꯇꯨꯅ ꯊꯥꯕꯜꯂꯩ ꯅꯠꯇ꯭ꯔꯅꯦ? ꯑꯧ ꯃꯥꯅꯦ ꯏꯃꯥ꯫ ꯊꯥꯕꯜꯂꯩ ꯃꯃꯥꯏꯗꯨ ꯁꯨꯛꯂꯩ ꯂꯩꯁꯤꯜꯂꯛꯇꯦ꯫ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯏꯅꯦ, ꯑꯩ ꯊꯕꯛ ꯑꯃ ꯂꯥꯛꯑꯝꯕꯅꯤ, ꯑꯗꯨꯗ ꯁ꯭ꯋꯥꯏꯗꯅꯦ ꯑꯩꯒꯤ ꯁꯦ ꯂꯨꯄꯥ ꯑꯃ ꯇꯥꯈ꯭ꯔꯕ, ꯑꯗꯨ ꯊꯤꯕ꯫ ꯍꯩꯃꯥ ꯑꯗꯨꯗꯤ ꯐꯪꯂꯕ꯭ꯔꯣ? ꯐꯪꯗꯦ, ꯃꯥꯡꯖꯔꯁꯅꯨ, ꯌꯥꯔꯅꯤ ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯕꯜꯂꯩ ꯃꯃꯥꯏ ꯑꯗꯨ ꯁꯨꯛꯂꯩ ꯂꯩꯁꯤꯜꯂꯛꯇ ꯈꯣꯡꯊꯥꯡ ꯑꯃ ꯑꯅꯤ ꯇꯞꯅ ꯊꯥꯡꯂꯝꯕꯗꯒꯤ ꯍꯧꯅ ꯊꯥꯗꯨꯅ ꯆꯦꯟꯈꯤ꯫ ꯕꯤꯅꯥ ꯈꯪꯏ ꯊꯥꯕꯜꯂꯩꯒꯤ ꯁꯣꯏ꯫ ꯊꯥꯕꯜꯂꯩ ꯏꯀꯥꯏꯅ ꯆꯦꯟꯈꯤꯕꯅ ꯕꯤꯔꯦꯟꯅ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯦ꯫ ꯊꯥꯕꯜꯂꯩ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯕꯤꯔꯦꯟꯗ ꯑꯃꯨꯛ ꯋꯥꯏꯁꯤꯜꯂꯨꯔꯦ꯫ ꯊꯥꯕꯜꯂꯩ ꯃꯃꯥꯏꯗꯨ ꯕꯤꯔꯦꯟꯒꯤ ꯄꯥꯛꯂꯕ ꯊꯕꯥꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯥꯏ꯫ ꯊꯥꯕꯜꯂꯩ ꯌꯦꯡꯈꯠꯂꯨꯕꯗ ꯕꯤꯔꯦꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯉꯛꯅ ꯌꯥꯝꯕꯣ, ꯕꯤꯅꯥ ꯇꯧꯔꯤꯕ ꯑꯗꯨ ꯎꯏ ꯅꯣꯛꯇꯨꯅ꯫ ꯑꯃꯨꯛ ꯊꯦꯡꯖꯤꯟꯅꯈ꯭ꯔꯦꯅꯦꯍꯦ, ꯁꯣꯏꯗꯅ ꯐꯨꯕꯤꯈꯤꯕ ꯇꯥꯔꯦ꯫ ꯕꯤꯔꯦꯟ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ, ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯊꯥꯕꯜꯂꯩ ꯃꯃꯥꯏ ꯑꯗꯨ ꯕꯤꯔꯦꯟꯒꯤ ꯊꯕꯥꯛ ꯑꯗꯨꯗ ꯑꯃꯨꯛꯀ ꯉꯥꯁꯤꯟꯈꯤ, ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯝꯕꯨꯡ ꯎꯅꯒꯦꯅ ꯂꯥꯛꯑꯒ ꯏꯅꯦꯒ ꯎꯅꯔꯤꯅꯤꯅꯦ, ꯑꯩ ꯆꯣꯞꯄꯦ ꯈꯪꯕ꯭ꯔꯥ, ꯏꯅꯦꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯕꯅ꯫ ꯕꯤꯔꯦꯟ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯊꯥꯕꯜꯂꯩꯕꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯏꯟꯊꯣꯛꯑꯝꯃꯒ ꯂꯥꯛꯏ꯫ ꯕꯤꯅꯥꯅ ꯑꯣꯏꯅ ꯍꯩꯃꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯑꯉꯥꯡꯁꯤ ꯏꯀꯥꯏꯈꯤꯕ ꯇꯥꯔꯦꯅꯦ꯫ ꯕꯤꯔꯦꯟ ꯊꯨꯅ ꯂꯥꯛꯏ꯫ ꯊꯥꯕꯜꯂꯩ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯕꯤꯅꯥ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯑꯃꯨꯛꯁꯨ꯫ ꯊꯥꯕꯜꯂꯩ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯁꯤꯜꯂꯛꯏ꯫ ꯑꯁ ꯑꯃꯨꯛꯁꯨ ꯂꯩꯔꯝꯃꯤꯅꯦ, ꯑꯩ ꯏꯀꯥꯏꯕꯅ ꯁꯤꯔꯦꯗ꯫ ꯊꯥꯕꯜꯂꯩ ꯍꯧ ꯊꯥꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯕꯤꯅꯥ ꯅꯣꯛꯇꯨꯅ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯕꯤꯅꯥ ꯃꯃꯥꯗ ꯁꯥꯎꯔꯞꯅ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯕꯤꯅꯥ ꯃꯥꯁꯨ ꯃꯈꯥ ꯇꯥꯔꯨꯗꯦ, ꯃꯆꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯦꯝꯆꯥꯃꯤꯅ ꯄꯥꯎ ꯄꯤꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯕꯜꯂꯩ ꯎꯔꯦ, ꯃꯃꯥꯅ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯊꯥꯕꯜꯂꯩ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯃꯦꯝꯆꯥ ꯂꯥꯎ ꯅꯪ ꯁꯤꯗ ꯂꯥꯎ꯫ ꯊꯥꯕꯜꯂꯩ ꯂꯦꯞꯇꯨꯅ ꯂꯤꯛꯂꯥꯏ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ, ꯀꯨꯏꯗ꯭ꯔꯤꯌꯦ, ꯑꯩꯁꯨ ꯏꯃꯥꯅ ꯊꯤꯔꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯜꯂꯛꯏꯁꯤꯅꯤ꯫ ꯅꯪꯁꯤ ꯂꯤꯛꯂꯥꯏ ꯍꯣꯏꯗ ꯆꯠꯂꯨꯔꯤꯕ? ꯍꯣꯏ ꯃꯣꯏꯗꯅꯤ꯫ ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯤ, ꯍꯨꯏ ꯆꯪꯉꯧ ꯂꯥꯎ꯫ ꯑꯗꯨꯗꯅꯦ ꯀꯤꯁꯟ ꯑꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ, ꯆꯠꯂꯝꯗꯥꯏꯗ ꯀꯔꯤꯃꯠꯇ ꯈꯪꯍꯜꯍꯧꯗ꯭ꯔꯒ
ꯍꯧꯖꯤꯛ ꯈꯛꯇ ꯈꯪꯕ꯭ꯔꯣ ꯍꯥ ꯂꯥꯎ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯅꯦ ꯑꯩꯅ ꯐꯨꯗꯅꯗꯤ ꯇꯣꯛꯑꯔꯣꯏ ꯅꯪ ꯑꯁꯦꯡꯕꯅꯤ ꯏꯃꯥ ꯑꯩ ꯂꯤꯛꯂꯥꯏ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦꯕ ꯍꯩ ꯆꯤꯟꯊꯤꯕꯤ ꯅꯆꯤꯟ ꯊꯤꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯆꯤꯟꯗꯣ ꯊꯤꯔꯤꯕ ꯅꯆꯤꯟꯗꯣ ꯊꯥꯔꯕꯗꯤ ꯍꯧꯔꯅꯤꯅꯦꯍꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯀꯨꯜꯂ ꯊꯣꯛꯂꯛꯏ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯂꯥꯎꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯗꯨꯅ ꯍꯥꯏ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯅꯈꯣꯏꯕꯨ ꯅꯃꯥꯏꯒꯁꯦ ꯏꯀꯥꯏꯕ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯕꯔꯣ ꯍꯥ ꯆꯪꯉꯧ ꯂꯥꯎ ꯌꯥꯝ ꯊꯨꯅ ꯂꯥꯎ ꯊꯥꯕꯂꯩ ꯃꯄꯥꯗ ꯑꯣꯏꯅ ꯕꯥꯕꯥ ꯑꯩꯅ ꯂꯤꯛꯂꯥꯏ ꯈꯣꯏꯗ ꯆꯠꯂꯨꯕꯅꯦ ꯍꯥꯏꯔꯒ ꯏꯃꯥꯅ ꯊꯥꯖꯗꯕꯒꯤ ꯑꯩꯕꯨ ꯐꯨꯒꯦ ꯇꯧꯔꯤꯕ ꯕꯥꯕꯥ ꯑꯝꯇ ꯈꯥꯝꯃꯣꯕ ꯂꯥꯎ ꯏꯄꯥ ꯂꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯂꯥꯎ ꯃꯤꯒꯤ ꯃꯃꯥꯡꯗ ꯅꯣꯏꯁꯤꯗꯤ ꯊꯥꯕꯂꯩ ꯃꯥꯁꯨ ꯃꯄꯥ ꯂꯩꯔꯤ ꯈꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯦꯝꯆꯥ ꯃꯆꯥꯕꯨ ꯐꯨꯒꯗꯕꯒꯤ ꯇꯥꯟꯅꯔꯛꯏ ꯅꯃꯥ ꯅꯄꯥꯗ ꯐꯥꯎꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯆꯤꯟꯊꯤꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪꯗ ꯂꯩꯔꯝꯃꯨ ꯅꯪ ꯊꯥꯕꯂꯩ ꯃꯄꯥꯒꯤ ꯃꯔꯨꯝꯗꯣ ꯀꯣꯏꯂꯣ ꯂꯣꯜꯂꯤ ꯀꯨꯜꯂꯅ ꯈꯥꯝꯗꯨꯅ ꯍꯩ ꯌꯥꯔꯦ ꯇꯣꯛ ꯅꯃꯥ ꯅꯆꯥꯒꯤ ꯏꯁꯧꯁꯤ ꯇꯥꯕꯗꯅꯦ ꯑꯩ ꯌꯨꯝꯁꯤꯗꯒ ꯑꯃꯠꯇ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯌꯣ ꯊꯥꯕꯂꯩ ꯅꯃꯥꯅ ꯌꯥꯗꯕ ꯀꯔꯤ ꯇꯧꯔꯨꯔꯒꯦ ꯅꯪ ꯕꯥꯕꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯊꯤꯔꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯅꯠꯇꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕꯔꯣ ꯍꯥ ꯅꯨꯄꯥꯗꯨꯅ ꯄꯥꯝꯕꯤꯕꯁꯨ ꯅꯠꯇꯦ ꯃꯁꯤꯗꯩꯁꯤꯗ ꯅꯪꯅ ꯍꯨꯏ ꯁꯥꯗꯅ ꯃꯤꯒꯤ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯂꯩꯔꯨꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯨꯏ ꯏꯄꯥꯒꯤ ꯕꯦꯝꯃ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯕꯤꯔꯦꯟ ꯍꯥꯏꯕ ꯂꯨꯋꯥꯎꯕꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯝꯂꯨꯔꯤꯕꯗꯨꯕ ꯅꯠꯇꯦ ꯏꯆꯥꯕꯨ ꯃꯥ ꯅꯠꯇꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ꯭ꯔꯥ ꯅꯃꯥꯅꯁꯨ ꯐꯅ ꯉꯥꯡꯉꯤ ꯃꯗꯨ ꯈꯪꯉꯗꯤ ꯅꯪꯁꯨ ꯃꯇꯣꯛꯑꯣꯗꯅ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯃꯥꯒꯤ ꯋꯥꯊꯣꯛꯀꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯎꯅꯔꯤꯕ ꯈꯠꯅꯔꯤꯕ ꯃꯁꯤꯕꯨ ꯏꯄꯥꯗꯤ ꯌꯨꯝꯊꯪꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯕꯅ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦꯅꯦꯍꯦ ꯑꯣ ꯃꯥꯗꯤ ꯏꯀꯥꯏꯗꯤꯌꯦ ꯏꯀꯥꯏꯕꯒ ꯀꯔꯤꯃꯠꯇ ꯈꯪꯕ ꯃꯥꯏ ꯅꯠꯇꯦ ꯁꯧꯟ ꯇꯣꯞꯄꯕꯅꯤꯅ ꯀꯨꯜꯂ ꯃꯆꯥꯗ ꯇꯞꯅ ꯌꯦꯡꯉꯣꯏ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯈꯤꯇꯪ ꯉꯥꯡꯕꯗ ꯚꯥꯞꯇꯣ ꯅꯃꯥꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯦ ꯕꯥꯕꯥ ꯑꯩ ꯏꯀꯥꯏꯖꯩꯀꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯪꯉꯣ ꯃꯇꯨꯡ ꯇꯧꯔꯅꯨꯀꯣ ꯊꯥꯕꯂꯩ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯀꯨꯜꯂ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯦꯝꯆꯥ ꯅꯪꯁꯨꯅꯤ ꯇꯞꯅ ꯏꯔꯦꯟꯅꯅ ꯍꯥꯏꯕ ꯌꯥꯕ ꯋꯥꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯥꯎ ꯈꯣꯡꯗꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯣ ꯑꯩꯗꯤ ꯏꯀꯥꯏꯗ꯭ꯔꯦ ꯏꯀꯥꯏꯕ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯦ ꯋꯥꯐꯝꯁꯤꯅ ꯏꯃꯨꯡ ꯑꯁꯤꯗ ꯅꯩꯅꯔꯛꯂꯤꯕ ꯑꯁꯦ ꯃꯈꯣꯏ ꯃꯄꯥꯁꯨ ꯅꯣꯡꯃꯇ ꯃꯆꯥ ꯑꯁꯤꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯐꯨ ꯆꯩꯗꯅ ꯋꯥꯔꯛꯄ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯦ ꯈꯔ ꯉꯥꯡꯁꯤꯟꯅꯔꯒ ꯃꯇꯣꯛꯏ ꯑꯗꯨꯅꯗꯤ ꯑꯉꯥꯡ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤ ꯀꯤꯔꯅꯤ ꯍꯩ ꯑꯩꯅ ꯉꯥꯡꯕꯗꯒꯤ ꯍꯦꯟꯊꯣꯛꯇꯅ ꯅꯪꯅ ꯉꯥꯡꯂꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯁꯤ ꯐꯥꯎꯕꯗ ꯅꯣꯡꯃꯇ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯃꯁꯤꯗ ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯉꯥꯡꯒꯅꯤ ꯑꯣ ꯈꯔꯁꯨ ꯐꯨꯋꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯣꯛꯑꯦꯗꯅ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯃꯠꯇ ꯀꯤꯗꯦ ꯑꯁ ꯃꯦꯝꯆꯥ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯇꯣꯛꯑꯁꯤ ꯃꯥ ꯕꯤꯔꯦꯟꯕꯨ ꯌꯥꯝꯅ ꯄꯥꯝꯂꯨꯔꯕ ꯃꯥꯜꯂꯤ ꯊꯣꯏꯅ ꯐꯠꯇꯕꯁꯨ ꯅꯠꯇꯦ ꯃꯣꯏꯅ ꯊꯣꯛꯄ ꯑꯃ ꯃꯔꯥꯏꯅ ꯇꯧꯖꯔꯁꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯨꯜꯂ ꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯅ ꯍꯦꯟꯅ ꯃꯈꯣꯏ ꯃꯔꯤꯜ ꯊꯤꯠꯈ꯭ꯔꯦ ꯃꯦꯝꯆꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ ꯃꯆꯥ ꯍꯥꯏꯅꯔꯤꯉꯩꯁꯤꯗ ꯃꯄꯥ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯑꯦꯕ ꯂꯥꯏꯔ ꯆꯨꯗꯠꯅꯕꯗꯒꯤ ꯍꯧꯔꯛꯄꯒꯤ ꯍꯧꯅꯕꯤ ꯑꯋꯥꯡꯕ ꯑꯐꯕ ꯋꯥꯈꯜꯁꯦ ꯈꯜꯂꯣ ꯍꯥꯏꯕ ꯌꯥꯗꯦꯕ ꯃꯆꯥꯅꯤꯅ ꯑꯅꯤꯁꯨꯕꯁꯨ ꯅꯠꯇꯕ ꯑꯃꯈꯛꯇ ꯁꯤꯕꯨ ꯀꯤꯅ ꯈꯪꯅꯅꯕ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯄꯥ ꯃꯆꯥꯅꯨꯄꯤꯃꯛꯀꯤ ꯁꯛꯇꯥꯅꯤ ꯑꯩꯅꯦ ꯈꯨꯠꯅꯧꯁꯤ ꯁꯥꯎꯒꯠꯂꯤꯗ ꯑꯩ ꯀꯨꯜꯂ ꯀꯨꯏꯗ꯭ꯔꯤ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯛꯄ ꯊꯥꯏꯅ ꯋꯥꯅ ꯅꯪꯅ ꯍꯧꯔꯛꯄ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯗꯨꯅ ꯃꯦꯝꯆꯥ ꯃꯥꯒ ꯌꯦꯡꯅꯔꯨꯕꯗ ꯀꯨꯜꯂꯅ ꯈꯔ ꯃꯈꯩꯗꯤ ꯃꯐꯩ ꯃꯦꯝꯆꯥ ꯃꯥꯗꯤ ꯃꯄꯥꯝ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯈꯨꯂꯤꯡꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤꯅ ꯃꯥꯒꯤ ꯃꯄꯥꯜꯅꯁꯨ ꯀꯨꯜꯂꯅ ꯅꯨꯡꯉꯥꯏꯕ ꯃꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯕ ꯉꯝꯖꯕꯅꯤ ꯃꯦꯝꯆꯥ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯩ ꯁꯤꯡꯕ ꯌꯨꯝꯕꯥꯜ ꯆꯦꯠꯄꯗ ꯍꯥꯏꯅꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯄꯛꯆꯈꯤꯗ꯭ꯔꯕꯅꯤ ꯊꯥꯕꯂꯩ ꯕ꯭ꯔꯣꯖꯦꯟꯒꯤ ꯏꯃꯨꯡ ꯏꯊꯥ ꯊꯥꯖꯗꯅ ꯀꯨꯜꯂꯒꯤ ꯌꯨꯝꯗ ꯊꯨꯡꯂꯔꯦ ꯀꯨꯜꯂ ꯀꯩꯊꯦꯜ ꯊꯣꯛꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯊꯦꯡꯅꯔꯦ ꯀꯨꯜꯂ ꯍꯔꯥꯎꯅ ꯃꯦꯝꯆꯥꯕꯨ ꯀꯧꯔꯛꯏ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯅꯦ ꯃꯃꯥ ꯅꯪꯕꯨ ꯂꯥꯎꯅꯦꯍꯦ ꯀꯅꯥꯅꯣꯃ ꯂꯥꯛꯏꯅꯦ ꯃꯦꯝꯆꯥ ꯏꯃꯨꯡꯗꯒꯤ ꯑꯣ ꯇꯥꯔꯦ ꯀꯅꯥ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕꯅꯣ ꯃꯦꯝꯆꯥ ꯕ꯭ꯔꯣꯖꯦꯟ ꯈꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯍꯩꯃꯥ ꯇꯥꯗ ꯈꯣꯏꯅꯤꯗꯅ ꯀꯨꯜꯂ ꯍꯔꯥꯎꯅ ꯑꯁ ꯀꯗꯣꯝꯗꯒꯤꯅꯣ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯕ꯭ꯔꯣꯖꯦꯟ ꯅꯣꯛꯇꯨꯅ ꯅꯠꯇꯦ ꯄꯥꯎꯁꯤꯕꯨ ꯏꯐꯥꯎ ꯐꯥꯎꯅꯕꯤꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯆꯥꯛꯄꯥꯎꯗꯤ ꯆꯦꯜꯂꯝꯒꯨꯝ ꯀꯨꯜꯂ ꯅꯣꯛꯇꯨꯅ ꯆꯨꯝꯃꯦ ꯆꯥꯛꯄꯥꯎ ꯆꯦꯟꯈꯤꯕꯅꯤ ꯑꯩꯗꯤ ꯇꯥꯗ ꯈꯣꯏꯅ ꯃꯊꯧꯒ ꯆꯤꯟꯕꯁꯤꯗ
ꯑꯁꯨꯝꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯀꯗꯥꯏꯗꯒꯤ ꯊꯥꯖꯔꯅꯤ? ꯑꯩꯈꯣꯏ ꯍꯥꯏꯕꯨ ꯍꯥꯏꯔꯝꯂꯕꯗꯤ ꯂꯦꯝꯅꯒ ꯇꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯦꯝꯆꯥꯅ ꯍꯣ ꯀꯔꯤꯅꯣ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤꯗ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯏꯃꯨꯡꯗ ꯆꯪꯂꯒ ꯇꯞꯅ ꯁꯥꯟꯅꯔꯁꯤ, ꯂꯝꯁꯥꯡꯒ ꯂꯥꯛꯄꯒꯤ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ꯫ ꯍꯩꯃꯥ ꯏꯆꯥꯁꯨ ꯌꯥꯎꯔꯛꯏꯗꯅ꯫ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯐꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯃꯌꯥꯝ ꯑꯗꯨꯗ ꯇꯥꯗꯥ ꯉꯥꯏꯍꯥꯛ ꯐꯝꯕꯤꯔꯝꯃꯨꯀꯣ, ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯄꯣꯊꯥꯕ ꯑꯣꯏꯅ ꯆꯥ ꯍꯥꯟꯅ ꯊꯛꯈꯤꯁꯤ꯫ ꯃꯦꯝꯆꯥ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯒꯦ ꯇꯧꯏ꯫ ꯊꯥꯕꯜꯂꯩ ꯃꯥꯒꯤ ꯀꯥꯗ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯃꯦꯝꯆꯥ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯍꯩ ꯃꯤ ꯂꯥꯛꯏꯁꯦ, ꯅꯁꯝ ꯅꯅꯥꯒꯗꯣ ꯅꯤꯡꯊꯤꯅ ꯁꯦꯝꯃꯨ꯫ ꯁꯦ ꯐꯅꯦꯛꯀꯥꯁꯦ ꯁꯤ ꯁꯦꯠꯂꯨ, ꯐꯨꯔꯤꯠꯇꯨꯁꯨꯅꯦ ꯑꯃ ꯍꯣꯡꯉꯨ꯫ ꯊꯥꯕꯜꯂꯩ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯏꯉꯛꯉꯛꯏ꯫ ꯊꯥꯕꯜꯂꯩꯅ ꯃꯃꯥꯗ ꯀꯩꯅꯣ ꯏꯃꯥ, ꯃꯤ ꯂꯥꯛꯑꯒ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯈꯦꯜ ꯂꯥꯡꯉꯤꯗꯨꯅ? ꯃꯁꯦ ꯌꯥꯝ ꯉꯥꯡꯉꯤ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯇꯧ, ꯋꯥꯗꯣ ꯀꯣꯟꯅ ꯉꯥꯡꯅꯁꯤ꯫ ꯁꯦ ꯅꯐꯤꯅꯔꯣꯜ ꯅꯤꯡꯊꯤꯅ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯎ, ꯏꯃꯥ ꯆꯥ ꯂꯣꯜꯂꯨꯒꯦ꯫ ꯅꯪꯅꯦ ꯆꯥ ꯄꯨꯊꯣꯔꯛꯎ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯅꯪꯒꯤ ꯍꯧꯅꯕꯤ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕꯗꯣ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ꯫ ꯂꯥꯛꯂꯤꯕ ꯑꯁꯦ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ, ꯇꯥ ꯗꯕꯨꯔꯖꯦꯟ ꯈꯣꯏꯒꯤ ꯏꯃꯨꯡꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯚꯥꯞ ꯇꯥꯔꯦꯗꯅ꯫ ꯊꯥꯕꯜꯂꯩ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯇꯧ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯧꯁꯤꯟꯕ ꯉꯝꯗꯦ꯫ ꯊꯥꯕꯜꯂꯩ ꯃꯥꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯦꯝꯆꯥ ꯍꯔꯥꯎꯅ ꯀꯗꯥꯏ ꯏꯃꯥ ꯌꯦꯡꯒꯦ꯫ ꯊꯥꯕꯜꯂꯩ ꯃꯐꯤꯇꯅꯤ ꯃꯥꯅ ꯍꯣꯡꯂꯤꯕ, ꯍꯥꯟꯅꯒꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯀꯔꯤꯃꯇ ꯀꯥꯏꯗꯦ꯫ ꯃꯦꯝꯆꯥ ꯃꯆꯥꯗ ꯑꯃꯨꯛꯁꯨ ꯍꯩꯃꯥ ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯣ ꯀꯔꯤꯃꯇ ꯇꯩꯔꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯃꯤ? ꯅꯠꯇꯦ ꯅꯪꯕꯨ ꯇꯩꯅ ꯈꯣꯠꯅꯅꯕ ꯌꯥꯝ ꯂꯩꯈꯤꯕꯗꯥꯏꯅꯦ, ꯆꯠꯂꯣ ꯊꯨꯔꯣ ꯆꯠꯂꯣ, ꯃꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯁ ꯏꯃꯥ ꯑꯩ ꯇꯜꯂꯦꯕ, ꯃꯄꯥꯟ ꯊꯣꯛꯀꯗꯕꯁꯨ ꯅꯠꯇꯦ, ꯌꯨꯝꯁꯤꯗꯕꯨ ꯀꯔꯤ ꯀꯦꯌꯨ ꯍꯥꯏꯅꯣ? ꯃꯁꯤ ꯌꯥꯝ ꯈꯨꯝꯃꯤꯗ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯈꯛꯇ ꯇꯧ, ꯆꯠꯂꯣ ꯅꯄꯥꯅ ꯀꯧꯔꯛꯄ ꯇꯥꯔꯦ, ꯆꯠꯂꯣ꯫ ꯍꯩꯃꯥ ꯆꯠꯂꯣ ꯍꯥꯏꯔꯗꯤ ꯆꯠꯂꯣꯗꯅ꯫ ꯃꯦꯝꯆꯥ ꯃꯆꯥꯕꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯏꯟꯁꯤꯟꯈꯤ꯫ ꯊꯥꯕꯜꯂꯩ ꯁꯥꯎꯅꯤꯡꯅ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯀꯗꯧꯔꯤꯗ ꯑꯩꯗꯤ, ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯕ ꯊꯕꯛꯁꯤꯅꯅꯦ ꯑꯩ ꯍꯥꯏꯁꯤꯅꯤ꯫ ꯊꯥꯕꯜꯂꯩ ꯃꯃꯥꯏꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯩꯁꯤꯟꯕ ꯂꯥꯛꯅꯩ꯫ ꯊꯥꯕꯜꯂꯩ ꯍꯥꯟꯅꯒꯤ ꯐꯖꯔꯕ ꯃꯃꯥꯏ ꯑꯗꯨꯕꯨ ꯇꯩꯔꯤꯕ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯦꯛ ꯂꯥꯊꯣꯔꯛꯏ꯫ ꯊꯥꯕꯜꯂꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯦꯝꯆꯥꯅ ꯑꯃꯨꯛꯀꯁꯨ ꯀꯗꯥꯏ ꯁꯤ ꯑꯣꯏꯔꯗꯤ ꯐꯖꯔꯦꯗꯅ, ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯉꯥꯎꯔꯣꯏꯗꯕ ꯀꯅꯥ ꯂꯩ? ꯌꯦꯡꯉꯣꯏ ꯆꯥꯁꯦ, ꯁꯦ ꯁꯨꯃꯥꯏꯅ ꯇꯞꯅ ꯏꯪꯅ ꯃꯌꯥꯝ ꯑꯗꯨꯗꯅꯦ ꯄꯤꯔꯒꯗꯕ, ꯈꯪꯉꯕ? ꯍꯥꯏꯅ ꯀꯨꯜꯂ ꯃꯦꯝꯆꯥꯕꯨ ꯀꯧꯔꯛꯏ꯫ ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯅꯪꯒꯤ ꯆꯥꯗꯨꯕꯣ, ꯅꯨꯡ ꯑꯣꯏꯅ ꯐꯨꯠꯂꯕ꯭ꯔꯣ? ꯃꯦꯝꯆꯥꯅ ꯃꯆꯥꯗ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯈꯪꯉꯦꯗꯅ, ꯏꯃꯥ ꯊꯣꯛꯑꯝꯃꯒꯦ, ꯁꯦ ꯏꯪꯅ ꯇꯞꯅ, ꯈꯪꯉꯦꯗꯅ꯫ ꯃꯦꯝꯆꯥ ꯊꯣꯔꯛꯇꯨꯅ ꯂꯣꯏꯔꯦ ꯅꯆꯥꯅꯨꯄꯤꯅ ꯄꯨꯊꯣꯔꯛꯑꯅꯤ, ꯑꯣ ꯉꯥꯏꯍꯥꯛꯇꯨꯗꯅꯦ ꯆꯤꯅꯤ ꯇꯝꯐꯝ ꯑꯃꯨꯛ ꯈꯪꯉꯨꯗ꯭ꯔꯤ꯫ ꯉꯥꯟꯕꯤꯅ ꯑꯩ ꯇꯔꯥ ꯍꯥꯏꯕꯕꯨ ꯅꯪꯁꯨ ꯇꯧꯕꯣꯏꯔꯦ? ꯑꯣ ꯇꯧꯏ, ꯍꯧꯖꯤꯛꯇ ꯄꯥꯏꯔꯝꯕ ꯄꯣꯠꯁꯦ ꯊꯝꯐꯝ ꯍꯦꯛꯇ ꯀꯥꯎ꯫ ꯃꯦꯝꯆꯥꯅ ꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯥꯗꯤ ꯆꯥꯎꯔꯝꯃꯦꯗ, ꯅꯁꯛꯅ ꯅꯁꯛ ꯐꯖꯔꯤꯕ, ꯅꯁꯥꯅ ꯎꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ, ꯏꯆꯦꯃ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗ, ꯅꯆꯥꯅꯨꯄꯥ ꯑꯆꯧꯕ ꯑꯃ ꯂꯩꯕꯁꯦ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ꯫ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯁꯣꯝꯗꯅ ꯊꯥꯕꯜꯂꯩ ꯈꯨ ꯀꯥꯝꯂꯤ꯫ ꯃꯥꯅ ꯊꯣꯛꯈꯤꯕꯗ ꯑꯗꯨꯝ ꯄꯨꯊꯣꯛꯈꯤꯕ ꯌꯥꯕꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯥꯡꯖꯜꯂꯝꯃꯦꯕ, ꯏꯃꯥꯅꯤ ꯀꯥꯏꯅ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ꯫ ꯊꯥꯕꯜꯂꯩ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯃꯤꯒ ꯂꯥꯛꯑꯦ ꯍꯥꯏꯔꯨꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯊꯥꯕꯜꯂꯩ ꯁꯥꯎꯅꯤꯡꯅ ꯆꯥꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯦꯝꯆꯥꯅ ꯃꯆꯥꯗ ꯁꯦ ꯅꯪ ꯄꯥꯕꯨꯡꯗ ꯍꯥꯟꯅ ꯄꯤꯌꯨ꯫ ꯊꯥꯕꯜꯂꯩ ꯃꯃꯥꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯆꯥꯁꯤꯡꯗꯨ ꯃꯊꯪ ꯄꯤꯔꯛꯏ꯫ ꯊꯧꯕꯒꯤ ꯃꯄꯥ ꯌꯧꯔꯛꯂꯦ꯫ ꯊꯧꯕ ꯉꯁꯥꯏ ꯃꯈꯩ ꯃꯌꯥꯝꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕꯗꯨ ꯌꯥꯎꯗꯅ ꯇꯨꯃꯤꯟ ꯂꯩꯔꯝꯕꯅꯤ꯫ ꯊꯥꯕꯜꯂꯩꯅ ꯆꯥ ꯄꯤꯔꯛꯏ꯫ ꯊꯧꯕ ꯆꯥꯗꯨ ꯂꯧꯒꯦ ꯍꯥꯏꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯊꯥꯕꯜꯂꯩꯒꯤ ꯂꯥꯎꯇꯛ ꯇꯧꯕꯤ ꯃꯤꯁꯅꯥ ꯑꯅꯤ ꯑꯗꯨꯒ ꯆꯥꯅꯔꯨꯔꯦ꯫ ꯊꯧꯕ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡꯈꯤ꯫ ꯊꯧꯕ ꯊꯥꯕꯜꯂꯩꯕꯨ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫